ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯗꯨꯅ ꯂꯥꯛꯆꯔꯤ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯊꯥꯕꯤꯔꯛꯄꯅꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯔꯣꯏ ꯂꯥꯏꯔꯣꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯩ ꯏꯁꯥꯃꯛꯇ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯅꯤ ꯋꯥꯔꯤ ꯑꯁꯤꯗ ꯍꯤꯡꯂꯕ ꯁꯤꯈ꯭ꯔꯕ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯃꯇꯝ ꯑꯗꯨ ꯑꯩꯅ ꯀ꯭ꯂꯥꯁ 6 ꯀꯥꯔꯛꯄ ꯃꯇꯝꯅꯤ ꯕꯣꯔꯗꯤꯡꯗꯒꯤ ꯌꯨꯝꯗ ꯊꯣꯛꯂꯛꯄ ꯃꯇꯝꯅꯤ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯑꯣꯏꯅꯁꯨ ꯂꯥꯏ ꯍꯔꯥꯎꯔꯝꯃꯤ ꯑꯩꯅ ꯕꯣꯔꯗꯤꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯂꯥꯏ ꯍꯔꯥꯎꯕꯗ ꯍꯨꯝꯅꯤ ꯆꯟꯕ ꯑꯣꯏꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯈꯔꯒ ꯍꯧꯅꯔꯗꯨꯅ ꯂꯥꯏ ꯍꯔꯥꯎꯕꯗꯣ ꯌꯦꯡꯂꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏ ꯍꯔꯥꯎꯕꯗꯣ ꯌꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩꯒ ꯏꯃꯥꯟꯅꯕ ꯁꯨꯁꯤꯜꯒ ꯃꯥꯒꯤ ꯅꯨꯄꯤ ꯊꯤꯟꯕ ꯆꯠꯈꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯊꯤꯜꯂꯨꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯜꯂꯛꯈꯤ ꯑꯗꯨꯝꯅ ꯑꯁꯨꯝ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯃꯤꯠꯇ ꯂꯝꯕꯤ ꯃꯇꯥꯏꯗ ꯑꯩꯉꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯦꯡꯕꯒꯨꯝ ꯇꯧꯔꯛꯏ ꯑꯩꯁꯨ ꯍꯟꯅ ꯌꯦꯡꯉꯝꯗ ꯃꯈꯣꯏꯁꯨ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯂꯣꯏꯔꯒ ꯍꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯏ ꯏꯃꯥꯟꯅꯕ ꯁꯨꯁꯤꯜꯒ ꯏꯕꯥꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏ ꯍꯔꯥꯎꯐꯝ ꯑꯗꯣ ꯌꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯛꯏ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤꯡꯗ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯍꯩꯅꯗ꯭ꯔꯦ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯚꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯂꯥꯏ ꯁꯥꯟꯅꯕ ꯌꯦꯡꯈꯤꯁꯤ ꯑꯗꯨꯒ ꯅꯪꯕꯨ ꯅꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯒꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯕ ꯑꯗꯨ ꯌꯥꯔꯤ ꯂꯥꯏ ꯁꯥꯟꯅꯕ ꯑꯗꯣ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯌꯦꯡꯂꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏ ꯁꯥꯟꯅꯕꯗꯨ ꯂꯣꯏꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯏ ꯑꯩꯁꯨ ꯌꯨꯝꯗ ꯌꯧꯔꯛꯇꯨꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯀꯩꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠ ꯌꯧꯁꯤꯜꯂꯛꯂꯤ ꯑꯩꯅ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯅꯅꯕ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯌꯨꯝꯗ ꯅꯊꯟꯇ ꯍꯜꯂꯛꯀꯅꯨꯀꯣ ꯂꯥꯏꯔꯣꯏ ꯍꯥꯏꯕꯁꯤꯗꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯊꯤ ꯐꯣꯡꯕ ꯅꯨꯃꯤꯠꯅꯤ ꯂꯥꯏꯌꯥꯝꯁꯨ ꯀꯧꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯂꯥꯏꯁꯪꯗꯅꯦ ꯂꯩꯔꯝꯕ ꯐꯠꯇꯕ ꯂꯥꯏꯁꯤꯡꯁꯨ ꯇꯥꯟꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯀꯅꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯏꯃꯥꯗ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯌꯦꯡꯕ ꯊꯣꯛꯂꯛꯂꯝꯃꯤ ꯑꯩꯅ ꯂꯥꯏ ꯍꯔꯥꯎꯐꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯂꯩꯔꯝꯃꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯂꯥꯏ ꯍꯔꯥꯎꯕꯗꯣ ꯌꯦꯡꯃꯤꯟꯅꯔꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤ ꯂꯥꯏꯔꯣꯏꯒꯤ ꯇꯥꯡꯈꯨꯜ ꯁꯥꯟꯅꯅꯕ ꯍꯧꯔꯛꯏ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏ ꯚꯥꯏ ꯑꯩ ꯌꯨꯝꯗ ꯌꯥꯝ ꯆꯪꯅꯤꯡꯉꯤ ꯊꯦꯡꯉꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯤꯟꯕꯤꯌꯨꯗꯅ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯔꯨꯏ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯉꯥꯏꯈꯣ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯈꯤꯁꯤ ꯑꯗꯨꯒ ꯊꯤꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯌꯥꯔꯛꯇ꯭ꯔꯦ ꯑꯩꯅ ꯚꯥꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯦꯡꯉꯅꯤꯌꯦ ꯅꯣꯏ ꯌꯦꯡꯍꯧꯔꯣ ꯑꯩ ꯏꯊꯟꯇ ꯑꯣꯏꯔꯕꯁꯨ ꯆꯪꯂꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ ꯂꯝꯕꯤꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯝꯃꯤ ꯃꯤ ꯀꯅꯥꯁꯨ ꯆꯠꯅꯗꯦ ꯑꯩꯅ ꯑꯁꯨꯝ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯑꯩꯒꯤ ꯏꯁꯥꯗ ꯈꯪꯍꯧꯗꯅ ꯇꯨ ꯆꯨꯡꯈꯤꯕ ꯑꯃ ꯄꯣꯛꯂꯛꯏ ꯑꯗꯨꯒ ꯀꯤꯕꯁꯨ ꯈꯪꯐꯥꯎ ꯐꯥꯎꯔꯛꯏ ꯑꯩꯁꯨ ꯀꯤꯅ ꯀꯤꯅ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯑꯩꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯁꯃꯤꯜ ꯐꯥꯎꯔꯛꯏ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯑꯩ ꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯥꯛꯄꯗꯤ ꯎꯗꯦ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯑꯀꯤꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯗꯨꯅ ꯑꯩꯅ ꯈꯜꯂꯤ ꯉꯁꯥꯏꯅ ꯆꯪꯂꯝꯂꯕꯗꯤ ꯀꯩꯁꯨ ꯇꯧꯔꯤꯀꯣ ꯑꯗꯨꯝꯅ ꯀꯤꯅ ꯀꯤꯅ ꯂꯥꯛꯄꯅ ꯌꯨꯝ ꯐꯥꯎꯕꯗꯤ ꯌꯧꯔꯛꯏ ꯑꯩꯅ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯄꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯍꯧꯕ ꯋꯥꯄꯜꯗ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯋꯥꯄꯜ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯋꯥꯡꯖꯤꯡ ꯋꯥꯡꯅ ꯂꯩꯕꯗꯨ ꯎꯔꯛꯏ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩ ꯀꯤꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯌꯨꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯇꯧꯕꯗ ꯏꯃꯥ ꯍꯣꯏꯁꯨ ꯆꯦꯟꯊꯣꯔꯛꯏ ꯑꯩꯗꯤ ꯀꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯀꯞꯂꯕꯅꯤ ꯏꯃꯥ ꯍꯣꯏꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯑꯩꯅ ꯍꯧꯖꯤꯛ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯝꯃꯤ ꯑꯗꯨꯝꯅ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯇꯝꯕꯗ ꯏꯃా ꯍꯣꯏꯗꯣ ꯅꯣꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯈꯣꯏꯁꯨ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯋꯥꯄꯜꯂꯣꯝꯗ ꯌꯦꯡꯈꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯥ ꯍꯣꯏꯅ ꯌꯦꯡꯕꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ ꯂꯥꯏꯔꯣꯏ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯊꯤ ꯐꯣꯡꯕ ꯅꯨꯃꯤꯠꯅꯤ ꯁꯣꯏꯗꯅ ꯐꯠꯇꯕ ꯏꯁꯣꯔ ꯑꯣꯏꯔꯝꯒꯅꯤ ꯃꯇꯨꯡꯗꯤ ꯑꯁꯨꯝꯅ ꯃꯊꯦꯡꯗ ꯍꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯅ ꯑꯩꯉꯣꯟꯗ ꯄꯨꯁꯤꯜꯂꯛꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯂꯥꯏꯔꯣꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ
ꯑꯩꯉꯣꯟꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅꯕꯨꯗꯤ ꯁꯥꯡꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯃꯗꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯦꯌꯔ ꯇꯧꯖꯕꯅꯤ꯫ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯁ꯭ꯀꯨꯜꯒꯤ ꯕꯣꯔꯗꯤꯡꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁ꯭ꯀꯨꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯤꯡꯗꯤ ꯍꯥꯏꯖꯔꯔꯣꯏ, ꯃꯌꯥꯝ ꯑꯁꯤꯒꯤꯗꯃꯛ ꯋꯥꯔꯧꯕꯤꯔꯣꯏ꯫ ꯑꯩꯅ ꯀ꯭ꯂꯥꯁ 8ꯀꯤ ꯕꯣꯔꯗꯤꯡ ꯂꯩꯔꯤꯕ ꯀꯥꯟꯗ ꯑꯩꯒꯤ ꯏꯁꯥꯗ ꯍꯛꯊꯦꯡꯅꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯑꯩꯅ ꯕꯣꯔꯗꯤꯡꯒꯤ ꯗꯣꯔꯃꯤꯇꯔꯤꯗ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯁꯃꯤꯟ ꯑꯃ ꯐꯪꯂꯛꯏ꯫ ꯑꯩꯁꯨ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯩꯁꯨ ꯂꯩꯕꯗꯤ ꯎꯗꯦ꯫ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝꯗꯤ ꯀ꯭ꯂꯥꯁꯇ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯩꯁꯨ ꯇꯣꯏꯂꯦꯠꯇ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯗ ꯑꯩꯒꯤ ꯅꯣꯠꯕꯨꯛ ꯑꯃ ꯗꯣꯔꯃꯤꯇꯔꯤ ꯃꯅꯨꯡꯗ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯂꯧꯕ ꯆꯪꯂꯛꯄꯗꯅꯤ ꯑꯩꯒꯤ ꯏꯁꯥꯗ ꯍꯧꯖꯤꯛ ꯐꯥꯎꯔꯛꯈꯤꯕ ꯁꯃꯤꯟ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯍꯩꯅꯔꯛꯇ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯂꯥꯛꯏ, ꯑꯗꯨꯒ ꯑꯩꯅ ꯊꯦꯡꯅꯔꯛꯄꯁꯤꯡ ꯑꯗꯣ ꯑꯩꯅ ꯏꯃꯥꯟꯅꯕ ꯃꯈꯣꯏꯁꯤꯡꯗ ꯇꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯔꯣꯃꯦꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯩꯔꯛꯏꯕꯁꯤ ꯀ꯭ꯂꯥꯁ 5ꯇꯒꯤꯅꯤ꯫ ꯁ꯭ꯀꯨꯜꯁꯦ ꯍꯥꯟꯅ ꯃꯨꯛꯐꯝ ꯑꯣꯏꯔꯝꯃꯦꯅ ꯍꯥꯏꯕꯅꯤ꯫ ꯃꯤ ꯀꯌꯥꯒꯤ ꯑꯁꯤꯕ ꯐꯨꯝꯐꯝꯅꯤꯁꯨ ꯍꯥꯏꯕꯅꯤ ꯚꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯀꯌꯥꯕꯨ ꯇꯧꯗ꯭ꯔꯦ꯫ ꯂꯥꯏꯁꯪ ꯁꯥꯈꯤꯕꯗꯒꯤ ꯑꯩꯅ ꯆꯪꯂꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗꯗꯤ ꯃꯐꯝꯁꯤꯗ ꯂꯩꯕ ꯅꯨꯄꯤꯁꯤꯡ ꯑꯌꯥꯝꯕ ꯂꯥꯏ ꯄꯪꯇꯣꯡꯗ ꯇꯣꯡꯏ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯗꯁꯨ ꯀ꯭ꯂꯥꯁ ꯑꯇꯩꯁꯤꯡꯗ ꯃꯤꯅ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯀꯌా ꯑꯃ ꯇꯥꯏ ꯍꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯁ꯭ꯀꯨꯜꯒꯤ ꯂꯥꯏꯁꯪ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯩꯕꯨꯜ ꯑꯃ ꯍꯦꯛ ꯍꯦꯛ ꯊꯣꯛꯏꯗꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏꯕꯨ ꯁꯦꯟꯅꯕꯤꯔꯝꯕ ꯁꯥꯔ ꯊꯣꯃꯁꯅ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯔꯣꯃꯦꯁ, ꯑꯁꯦꯡꯕꯗ ꯊꯣꯛꯀꯅꯨꯀꯣ꯫ ꯊꯣꯛꯇꯕ ꯌꯥꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯅꯃꯥꯟꯅꯕ ꯈꯔ ꯍꯧꯅꯔꯒ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ꯫ ꯑꯗꯨꯗ ꯑꯩꯅ, ꯁꯥꯔ ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯕ ꯌꯥꯎꯕꯒꯦ ꯃꯐꯝ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯗ ꯁꯥꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯂꯩ ꯍꯥꯏꯌꯦ꯫ ꯍꯥꯟꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯠꯂꯣꯏꯈꯤꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥ ꯂꯪꯊꯣꯛꯇꯨꯅ ꯊꯝꯃꯤ ꯍꯥꯏꯅ ꯇꯥꯏꯌꯦ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯁꯥꯔ ꯊꯣꯃꯁꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯔꯗꯨꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯥꯒꯤ ꯊꯕꯛ ꯐꯥꯎꯔꯛꯄꯗꯒꯤ ꯁ꯭ꯀꯨಲ್ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯔꯣꯃꯦꯁꯅ ꯑꯁꯨꯝꯅ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯔꯛꯏ꯫ ꯑꯩꯗꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯀꯤꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯉꯁꯥꯏ ꯊꯦꯡꯅꯔꯛꯄ ꯑꯗꯨꯕꯨ ꯀꯔꯤꯕꯨ ꯑꯣꯏꯔꯤꯕ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯏꯊꯟꯇ ꯂꯩꯇ꯭ꯔꯦ꯫ ꯃꯤ ꯄꯨꯟꯕ ꯃꯤꯔꯛꯇ ꯂꯩꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯅꯨꯄꯤꯁꯤꯡꯒꯤ ꯗꯣꯔꯃꯤꯇꯔꯤꯗꯁꯨ ꯌꯥꯝꯅ ꯂꯥꯡꯅꯔꯛꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯁꯦꯟꯅꯔꯤꯕ ꯁꯥꯔ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯊꯦꯡꯕ ꯑꯗꯨꯗ ꯍꯧꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯁꯤꯗ ꯑꯁꯨꯛ ꯂꯥꯡꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯁꯥꯔꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯤꯁ ꯑꯃ ꯊꯣꯛꯂꯛꯂꯒ, ꯁꯥꯔ, ꯑꯊꯦꯡꯕ ꯑꯁꯤꯗ ꯗꯣꯔꯃꯤꯇꯔꯤ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯣꯛ ꯇꯣꯛ ꯊꯤꯜꯂꯝꯂꯒ ꯆꯦꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯀꯤꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯁꯥꯔꯅ, ꯑꯦ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯃꯅꯤꯡꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯁꯥꯔꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ꯫ ꯑꯗꯨꯒ ꯃꯅꯤꯡ ꯑꯗꯨꯗꯤ ꯃꯤꯅ ꯆꯠꯄꯁꯨ ꯆꯜꯂꯣꯏ, ꯑꯗꯨꯅ ꯀꯃꯥꯏꯅ ꯆꯦꯟꯒꯗꯧꯔꯤꯕꯅꯣ? ꯑꯉꯥꯡꯁꯤꯡꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯁꯅ, ꯈꯪꯗ꯭ꯔꯦ ꯁꯥꯔ, ꯑꯉꯥꯡꯁꯤꯡꯁꯤꯅ ꯀꯞꯅ ꯂꯥꯎꯅꯔꯛꯄꯗꯣ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯃꯗꯨꯗ ꯁꯥꯔꯅ, ꯍꯣꯏ ꯐꯔꯦ ꯐꯔꯦ ꯃꯤꯁ, ꯑꯗꯨꯗꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯕꯤꯔꯣ ꯍꯥꯏꯔꯝꯂꯒ ꯑꯩꯈꯣꯏꯁꯨ ꯁꯥꯔꯒ ꯂꯣꯏꯅꯔꯒ ꯂꯥꯛꯂꯦ꯫ ꯑꯍꯤꯡ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯑꯩꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯔꯝꯗ ꯍꯪꯉꯤ꯫ ꯑꯗꯨꯗ ꯏꯃꯥꯟꯅꯕꯤ ꯂꯥꯏꯖꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯑꯩꯈꯣꯏꯗꯤ ꯇꯨꯝꯊꯔꯨꯗꯕꯗ ꯉꯥꯏꯔꯤ꯫ ꯁꯤꯁꯇꯔ ꯃꯥꯂꯦꯝꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ, ꯑꯗꯨꯒ ꯃꯊꯟꯇ ꯄꯪꯀꯞꯇ ꯀꯞꯄꯤ꯫ ꯃꯤꯁꯁꯨ ꯇꯥꯔꯗꯨꯅ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯁꯤꯁꯇꯔ ꯃꯥꯂꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗꯗꯤ ꯁꯤꯁꯇꯔ ꯃꯥꯂꯦꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯤꯁ, ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯒꯨꯝ ꯇꯧꯏ꯫ ꯑꯩꯁꯨ ꯀꯔꯤꯅꯣ ꯂꯩꯔꯤꯕꯁꯤꯕꯨ ꯈꯟꯗꯨꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯅ ꯆꯦꯟꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯁꯤꯁꯇꯔ ꯃꯥꯂꯦꯝꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯗꯣꯔꯃꯤꯇꯔꯤꯒꯤ ꯃꯅꯤꯡꯗ ꯇꯣꯛ ꯇꯣꯛ ꯊꯤꯜꯂꯝꯂꯒ ꯑꯃꯨꯛ ꯆꯦꯟꯈꯤꯕꯗꯣ, ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ,
ngasi ahingsimadi nakhoiga ka thangaduna leiriba namanabising asiga tuminnaro nathanta tumunuko haiduna misna hai adumna leineringaida sar huisul lakpani misna nakhoisu kirani haiduna asemba do haikidabani adu haramlaga laijasu classroom da sanggiduna lairik paba haukhri aisu mafam matuda leptuna wakhal khanduna adumak lehawi aikhoi school ki campus ki maning thangba kasinda haibi pambi ama hawi manak adudasu pungdol pambi ama su hawi aikhoi di khangdabanina nungthin haiba leite numidang haiba leite pungdol adubu huranduna hekta sai numidang gi numitni yasang lakpada study loraduna sar amadi misna aikhoi mayambu lampakta sanaba puthokpi school aduda masa nungaiti haiduna sister mari lehauki makhoi mari gi maraktagi sister langlen masagi laigi nuchit leijaba jatni sister langlen na drimiti manung da leiringai khanghaudana khanglau lorokpa jatni school asita lehuriba asi sak thongana ba uncle amadi auntie sister sp ga madam amaga lehubani sister langlen na adumna kanna lorokpado madam na taraduna kaidore haiduna chinsinbada sister langlen do phamduna leirami hai madam di sister langlen na tarum liba matau aduda ngakpana loirba jani madam na sister langlen da kauraga kaidore nangbo adu kanna loribadubo haina hanglubada sister langlen na khon khara kalapna school ki campus manungda hauriba haibi pambi asigi makhongda kana su sangano kana gumba namu taibang lamhen tumhen duna changlurabadi nama aina kanbiba ngamloi haiduna hairakpada madam di kibuna loirba jani sister langlen su adu haramlaga masa ado bom launa haithakre hai sp su magi kada lakpada sister langlen na haibado loina tahauri madam di sister langlen bu laikat naduna leiri sar sp na sakthong liba auntie amati sister singda hairuduna madam ki manak tamna chinsili aikhoina lampakta sanaringai aikhoi ki sanaba sangliba sar amati miss makhoi anina aikhoi bu school da yamna thuna pusilai aikhoi di karimata khangbanati school hek jawbaga khonga hamringai sar sp na grading ama silai aikhoi su kari leirabano haiduna ngai adumna tawduna grading ado horai sar sp na ngasai sister langlen da thokiba amati sister langlen na hairamba sting ado hairakpadati aikhoina kirami aina ibukningda khali aikhoina ngahandagi huranduna sariba pungdol adudi laifam oireko ai amukhana mafam aduda changlaroi khankhri adumna tawduna grading ado losinki aikhoi mayamsu khongkhut hamduna lairik paba thongrai numit adumadi yamna kuina pahandrei chak tokpaga adumak tumhalle sarna asomna tawna matam khara haukhri aikhoi school ki head early torobdai matamni school aduda leiba aikhoi mayamna chak chanaringai matamdani aikhoi dagi class ama khaktamak henba sister makhoi ani changaktuna kitang saraga thokri makhoi na sabagi kolikto phingdabida makhoi gi drimiti tamna chatki aikhoi mayamna chak chariduga nupi singgi drimiti leriduga khara lamnai makhoi na leriba aduna school ki assemble tawhamdani nupi singgi drimiti tawpham aduaida haira kaya ma hauri sister makhoi anina drimiti tamna chatpada aikhoi school ki gate manakta hauba uhai pambi ki manakta langchak langba mi dongna su tawpa ama leiri karino asibo haiduna jinglingai khanghaudana uhai adubu maina tumna chakrai sister makhoi anidi kiruna aikhoina chak chariba mafam adu tamna lauduna chilai sar amati miss madam makhoi su chak chaduna leiribani makhoi anina lauduna chilakpada sar sp na kaidore haiduna chenthuraktuna makhoi anibu khamduna hangbada haujik sister makhoi anina thengnarakpa urakpa singado loina tamle maduda sar sp na wa singado tarubgi tungda barar khararga yengba chatkhri aikhoi ju chatkhe haiduna haibani adubu sarna lakanu haiduna thinglammi aikhoi su sak chafam maduaida lehauri ngahak leibaga sar hoi su halai aduga asumna sarna hairi kaisu tawdeda nakhoina maina chahuwi haiba udusu kaisu tahudise pakhaluranu haiduna sister makhoi anibu thembi numituma su haukhri noma asum haukibana nini hauki sahi loiramdaigi final exam tha ahum watlingai matamni ahing athemba amada aise yamna kanna
khong hamningla'i aina aiga thangnaba imanaba ama haudoklaga sarda hairamlaga khong hamba mapalda thol'i khong hamba loraga drumiti tamna lakpada maning thangbada hauba haibi makhongda aduda yinglubadadi maibul ama paiduna leirami adu ubada aidi kibna loiri aiga chapminariba imanaba aduda haiduna jinghallingai maibul ado aikoi ani tamna paisalai torokliba matau aduda aikoi ani drumiti manungda chinsili aduga thong ado kanna thingjali ibanina thong thinjinbagi makhol aduda sarna kaidore haiduna hanglai ibanina sar maibul amana tanar e haiduna khumi maruda sarna hairi kadaidagi maibul none noida tanar e di haiduna hanglai maruda aina khumi sar ibanina khong hamuraga drumiti tamna lakpada aina aikoi school gi campus ki kasinda hopa haibi makhongda yenglubani matam adudadi pisak pikna musi nganduna leirami aisu karino haiduna munna yengduna lakpani khanghaudana piklamba adudagi khangchau chawkhalai adudagi aina thanilda ada kainoma leire maidongna su chai haiduna kudombi thinduna taklubadani khanghaudana ibani tamna paisilai adudagi ibani su pakhatuna chelaklibasini sar aigi wasing adu tarba matung sarna asomna hari fare fare kaisu tawdrabati tumjaruro matam si yamna thienge haiduna ibani da hari aisu numi adudagi khangni phajana school asita tamnai haiba punsida udriba maibul thoi haiba adusu school aduda ahanba oina uri matam khara lairaga final exam su loraduna ai yumda halai ai amukhana school aduda makha tamdri atopa school da oina honglei school hariba wari asi matang asida loisinjari pukri achouba haiba wari asi asengba thokiba warini thodok asi khulgi pukri achouba matawrubadagi thokiba thodokni mafam masina thobada leiba mafam amadani wari tabiriba singna mafam masi khangba yawrabasu kamenda haibiramu wari asi ngasidagi sahi kharagi mamangda thokiba wari oibana loine ningsingbadi ngamjadri aduna aina ningsingjaba amadi mayamna ngangnaba khradang mayamda share tawjari pukri asi yamna luna tawkibani chawrakna fit tara hena luna tawkibani aduga sangbasu yamna sang pukri asi gi isingna chalairibasi laikai manga mukni pukri asi tawringaidagi mafam asi laifam kanbani haiduna ahan singna hainarami mafam masida satliba iswarasina mamang pat lai aduga pukri asi gi mamangtana tangjeng maril su leiribani aina khangdaba matik leiba isor kaya amasu leiri matamdu yamna kuiri makhoi machin chatpa kharana yamna luba mafam maduda leikai khul asigi phananaba khanduna pukri tawngana tawrai adubu kharanadadi mafam masi aikhoina piklingaidagi hauna yamna luba amadi akanba laifam leiribasini aduna kanasu panga changadabani yenguna khoisu mafam masda ariba habung kaya leiribasini adumna hairabada makhoi kharanadi yaningba amanadi yaningtaba kaya ama tawri adubu pukri asi tawse haiba migi masingna yambana maram moraga haujikti mafam masi pukri tawbata tari mafam masi ising marang yamna kai afaba ising di kaya leite ahanba pukri hek tawba haurakpadagi makhoina sijinnariba JCB ki driver ado khanghaudana anaba horui aduga manak nakpada leiba miyoi singdasu lai pangtongda tongnarakhi tawraiba matau aduna mafam maduaita leiriba makhoi singdi kibana loinari adubu JCB gi masingdi amuk hengattuna thabak suba ado sunglep leplamdi adumna tawrakpana mi kanasu changba ngamdrei laifam aruba kayagi habung ado thugaiba horki asumna habung sing ado thugaibaga lenungtagi tangjilin kaya ama chenthori JCB thoduna leiba driver abana chenthoraiba linsing adubu mahaki leibak tawmunaba aduna nanduna hatlami adumna hatlaga asum leibak kulingai JCB gi leibak tawmunaba ado mathanta kelakhi adu ubada makhoi sing ado akiba asum helai mafam adwaida leiriba makhoi sing adudi numitpu hekta khrabadi mapanda kanasu thoknadrei mafam maduda lai kaya thokpa amati tamnaba kaya ama torki inkhala iba leisabi masa singdasu lai tongakpa leplamdi akhang hai amaibi kauduna yenglabasu phaba kaubadi leiti noma nongmagi tamnaba asma henjalakhi
ꯑꯗꯨꯕꯨ ꯊꯕꯛ ꯁꯨꯔꯤꯕ ꯃꯈꯣꯏꯁꯤꯡꯁꯨ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗ꯭ꯔꯗꯨꯅ ꯁꯨꯕꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯑꯁꯨꯝ ꯁꯨꯔꯛꯄꯗꯁꯨ ꯅꯣꯡꯃ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯐꯝ ꯀꯟꯕ ꯃꯐꯝ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯀꯌꯥ ꯂꯥꯏ ꯑꯣꯛꯅꯕ ꯌꯥꯎꯈꯤꯕꯗꯒꯤ ꯃꯤ ꯑꯗꯨ ꯐꯥꯎꯕ ꯁꯤꯈ꯭ꯔꯕꯅꯤ꯫ ꯑꯗꯨ ꯍꯦꯛ ꯊꯨꯒꯥꯏꯕ ꯍꯧꯔꯛꯄꯗꯒꯤ ꯍꯥꯟꯅ ꯇꯝꯅꯕ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯇꯝꯅꯕ ꯑꯃꯗꯤ ꯂꯥꯏ ꯉꯣꯛꯅꯕ ꯍꯦꯜꯂꯛꯈꯤ꯫ ꯊꯕꯛ ꯁꯨꯔꯤꯕ ꯃꯈꯣꯏꯁꯤꯡꯗꯁꯨ ꯆꯩꯕꯤ ꯆꯩꯊꯦꯡ ꯀꯌꯥ ꯑꯃ ꯐꯪꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯐꯝ ꯑꯗꯣ ꯊꯥꯗꯣꯛꯅ ꯆꯠꯄ ꯍꯧꯔꯛꯈ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤ ꯑꯗꯣ ꯑꯁꯨꯝ ꯇꯧꯔꯛꯄꯅ ꯌꯥꯝꯅ ꯂꯨꯔꯛꯈꯤ꯫ ꯑꯗꯨꯛ ꯌꯥꯝꯅ ꯂꯨꯔꯕ ꯐꯥꯎꯕ ꯅꯣꯡꯃꯒꯤ ꯂꯩꯅꯨꯡꯗꯒꯤ ꯂꯤꯟ ꯊꯣꯛꯂꯛꯄꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯊꯕꯛ ꯁꯨꯕ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯔꯛꯄꯗꯒꯤ ꯑꯃꯥꯏꯕꯤ ꯀꯌꯥ ꯆꯪꯈꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯥꯏꯁꯨ ꯀꯌా ꯑꯃ ꯈꯣꯏꯔꯝꯈꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯣ ꯊꯥ ꯀꯌꯥ ꯆꯪꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏꯁꯤꯡꯗꯗꯤ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯁꯨꯃꯛ ꯑꯣꯏꯍꯧꯔꯤ꯫ ꯅꯣꯡꯃ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯄꯨꯈ꯭ꯔꯤ ꯇꯧꯊꯣꯛꯈꯤꯕꯒꯤ ꯃꯇꯦꯛ ꯇꯧꯈꯥꯏꯕꯒꯤ ꯃꯐꯝ ꯀꯌా ꯑꯃ ꯂꯩ꯫ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯣꯕꯦ ꯃꯈꯣꯏ ꯑꯅꯤꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤ꯫ ꯑꯗꯨꯝꯅ ꯏꯁꯤꯡ ꯁꯣꯛꯂꯤꯉꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯅꯨꯄꯤ ꯑꯗꯨꯗ ꯂꯥꯏ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯩꯁꯨ ꯈꯪꯗꯕꯅ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯄꯔꯞ ꯍꯜꯂꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗꯅꯤ ꯉꯁꯥꯏ ꯂꯥꯏ ꯆꯪꯈꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯔꯛꯇ꯭ꯔꯕ ꯀꯥꯟ ꯃꯇꯝ ꯑꯗꯨꯗ ꯃꯊꯟꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯤꯠꯇꯒꯤꯁꯨ ꯃꯄꯤ ꯆꯗꯨꯝ ꯇꯥꯗꯨꯅ ꯀꯞꯂꯤ꯫ ꯁꯣꯝꯗꯗꯤ ꯃꯃꯥ ꯃꯄꯥꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯊꯣꯡ ꯍꯥꯡꯂꯒ ꯊꯣꯛꯈ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯗꯣꯝꯗꯅꯣꯅꯦ ꯈꯟꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇꯦ꯫ ꯐꯅ ꯀꯨꯏꯅ ꯊꯤꯔꯕ ꯃꯇꯨꯡ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯈꯔ ꯇꯧꯗꯨꯅ ꯄꯨꯈ꯭ꯔꯤ ꯂꯩꯕ ꯃꯥꯏꯀꯩꯔꯣꯝꯗ ꯊꯤꯔꯛꯏ꯫ ꯑꯗꯨꯝꯅ ꯊꯤꯔꯛꯄꯗꯗꯤ ꯉꯁꯥꯏ ꯀꯣꯝ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯨꯗꯣꯡꯊꯤꯕꯗꯤ ꯇꯧꯔꯝꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯀꯣꯄꯥꯠꯇ ꯁꯖꯤꯛ ꯐꯥꯟꯕ ꯑꯃꯗꯤ ꯂꯨ ꯂꯥꯡ ꯀꯥꯏꯕ ꯀꯌꯥ ꯑꯃ ꯆꯠꯅꯩ꯫ ꯑꯗꯨꯝꯅ ꯉꯟꯅ ꯍꯧꯒꯠꯄ ꯅꯨꯃꯤꯠꯅꯤ꯫ ꯅꯍꯥ ꯑꯃꯅ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯄꯨꯡ 3 ꯇꯥꯔꯝꯗꯥꯏꯗ ꯍꯧꯒꯠꯂꯛꯏ꯫ ꯃꯥꯁꯨ ꯃꯆꯤꯟ ꯃꯌꯥ ꯑꯗꯣ ꯁꯦꯡꯂꯤꯉꯩ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯤꯛꯅ ꯇꯦꯡꯊꯥꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ ꯍꯥꯏ꯫ ꯅꯍꯥ ꯑꯗꯨꯁꯨ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯀꯤꯕꯗꯤ ꯄꯣꯛꯂꯕ ꯖꯥꯠꯅꯤ꯫ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗꯗꯤ ꯄꯜꯂꯤ ꯐꯤꯕꯥꯜ ꯑꯗꯨꯗ ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯂꯕꯤ ꯅꯨꯄꯤ ꯑꯃ ꯃꯃꯥꯏ ꯑꯗꯣ ꯅꯣꯟꯊꯔꯒ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯅꯍꯥ ꯑꯗꯣ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯒꯤ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯃꯗꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗ ꯃꯄꯥꯟꯗ ꯀꯅꯥꯁꯨ ꯊꯣꯛꯅꯈꯤꯗꯦ꯫ ꯅꯣꯡꯊꯤ ꯅꯣꯡꯃꯟꯕ ꯅꯨꯃꯤꯠꯇꯅ ꯇꯝꯅꯕ ꯍꯦꯜꯂꯤ ꯍꯥꯏꯅꯩ꯫ ꯄꯨꯈ꯭ꯔꯤ ꯇꯥꯕ ꯂꯝꯕꯤ ꯑꯁꯤꯗꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯀꯅꯥꯒꯨꯝꯕꯅ ꯀꯞꯂꯒ ꯆꯠꯄ ꯑꯃꯗꯤ ꯃꯈꯣꯏ ꯈꯔꯅ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯀꯌా ꯑꯃ ꯇꯥꯏ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯐꯥꯎꯕ ꯇꯝꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯥꯔꯣꯝꯗ ꯈꯤꯇꯪ ꯆꯠꯂꯒ ꯂꯩꯀꯥꯏ ꯑꯃ ꯂꯩ꯫ ꯃꯈꯥ ꯂꯩꯀꯥꯏ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯍꯥꯏꯔꯤꯕ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯅꯍꯥ ꯈꯔ ꯋꯥꯀꯤꯡ ꯆꯠꯄꯗ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯅꯨꯄꯤ ꯂꯦꯞꯂꯝꯕꯒꯨꯝ ꯇꯧꯕ ꯑꯃꯗꯤ ꯀꯧꯔꯛꯄ ꯀꯌా ꯇꯧꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯑꯁꯨꯝ ꯇꯧꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯣ ꯅꯨꯃꯤꯠꯄꯨ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯃꯄꯥ ꯑꯗꯨ ꯐꯥꯎꯗꯨꯅ ꯀꯅꯥꯁꯨ ꯆꯠꯅꯗ꯭ꯔꯤ꯫ ꯑꯗꯨꯝꯅ ꯑꯁꯨꯝ ꯂꯩꯕ ꯌꯥꯗ꯭ꯔꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯑꯈꯪ ꯑꯍꯩ ꯍꯥꯏꯖꯔꯨꯔꯕ ꯃꯇꯨꯡ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯏꯁꯪ ꯁꯥꯗꯨꯅ ꯊꯝꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯊꯤ ꯐꯣꯡꯕ ꯂꯦꯝꯂꯩ ꯉꯥ ꯑꯆꯧꯕ ꯑꯃ ꯑꯣꯟꯗꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯁꯤꯡꯅꯁꯨ ꯍꯥꯏꯅꯩ꯫ ꯍꯧꯖꯤꯛꯁꯨ ꯅꯨꯡꯊꯤ ꯅꯣꯡꯃꯟꯕ ꯅꯨꯃꯤꯠꯇ ꯀꯅꯥꯁꯨ ꯄꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯅꯗꯦ꯫ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯕꯣꯔꯗꯤꯡ ꯑꯃꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 5ꯒꯤ ꯃꯃꯥꯡ ꯑꯗꯨꯋꯥꯏꯃꯨꯛ ꯑꯣꯏꯒꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯕꯣꯔꯗꯤꯡ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯦꯡꯕꯗꯤ ꯍꯥꯏꯖꯔꯔꯣꯏꯒꯦ꯫ ꯍꯧꯖꯤꯛ ꯔꯟ ꯇꯧꯔꯤꯕ ꯕꯣꯔꯗꯤꯡ ꯑꯣꯏꯕꯅꯤꯅ꯫ ꯃꯇꯝꯗꯨ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 11 ꯀꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯦꯟ ꯄꯨꯟꯅ 30 ꯂꯩꯕ ꯕꯣꯔꯗꯤꯡꯅꯤ꯫ ꯃꯐꯝ ꯑꯁꯤ ꯃꯔꯛꯇ ꯏꯪꯈꯣꯜ ꯉꯥꯛꯄꯤ ꯑꯍꯟ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯏ ꯍꯥꯏꯅ
ꯍꯦꯛ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯍꯟꯁꯤꯡꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯐꯕ ꯂꯥꯏꯅꯤ ꯀꯌꯥꯗꯤ ꯃꯊꯤ ꯐꯣꯡꯗꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨꯒ ꯕꯣꯔꯗꯤꯡ ꯑꯁꯤꯗꯒꯤ ꯈꯔ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯆꯣꯔꯐꯣꯟ ꯄꯥꯝꯕꯤ ꯑꯃꯁꯨ ꯍꯧꯋꯤ ꯈꯣꯡꯕꯥꯟ ꯃꯌꯥ ꯑꯣꯏꯔꯞꯅ ꯃꯁꯤꯒꯤ ꯆꯣꯔꯐꯣꯟ ꯄꯥꯝꯕꯤ ꯑꯁꯤꯁꯨ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯃꯐꯝꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯔꯣꯖꯦꯁ ꯀꯧꯕ ꯏꯃꯥꯟꯅꯕ ꯑꯃ ꯌꯥꯎꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯂꯥꯏ ꯇꯤꯟꯗ ꯀꯌꯥ ꯊꯥꯖꯗꯕ ꯃꯤꯕꯨ ꯀꯤꯍꯜꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯇꯧꯏ ꯃꯔꯛ ꯃꯔꯛꯇꯁꯨ ꯑꯩꯈꯣꯏ ꯈꯔ ꯊꯦꯡꯅ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩꯗ ꯃꯍꯥꯛꯅ ꯐꯥꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯕꯥꯎꯗꯔ ꯊꯥꯖꯤꯜꯂꯒ ꯇꯥꯋꯦꯜ ꯑꯉꯧꯕ ꯁꯤꯠꯆꯤꯟꯗꯨꯅ ꯍꯅꯨꯕꯤ ꯁꯥꯗꯨꯅ ꯀꯤꯍꯜꯂꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯉꯥꯛꯇ ꯂꯩꯕꯅꯤꯅ ꯃꯊꯣꯡꯁꯨ ꯌꯥꯝꯅ ꯆꯥꯗꯦ ꯑꯣꯖꯥꯅ ꯊꯦꯡꯉꯦ ꯍꯥꯏꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯕ ꯇꯨꯡꯗꯅꯤ ꯑꯩꯈꯣꯏꯅ ꯀꯥꯔꯟ ꯇꯧꯅꯔꯤꯕꯁꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯗꯨꯔꯒꯥ ꯄꯨꯖꯥ ꯍꯌꯦꯡꯒꯤ ꯃꯊꯪꯅꯤ ꯌꯨꯝ ꯆꯠꯂꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯔꯣꯖꯦꯁ ꯍꯥꯏꯔꯤꯕ ꯏꯃꯥꯟꯅꯕ ꯑꯁꯤꯗꯤ ꯅꯨꯃꯤꯠ ꯑꯁꯦ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯂꯩ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯍꯥꯏꯕꯁꯨ ꯀꯔꯤꯝꯇ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝꯁꯦ ꯕ꯭ꯂꯣꯛ ꯑꯅꯤ ꯊꯣꯛꯅ ꯂꯩ ꯅꯥꯀꯟ ꯑꯃꯗꯅ ꯀ꯭ꯂꯥꯁ 10 ꯀꯥꯡꯕꯨ ꯂꯥꯏꯔꯤꯛ ꯄꯥꯕꯅꯤ ꯑꯗꯨꯒ ꯕ꯭ꯂꯣꯛ ꯑꯃꯗꯅ ꯀ꯭ꯂꯥꯁ 10ꯒꯤ ꯃꯈꯥꯁꯤꯡ ꯂꯥꯏꯔꯤꯛ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯇꯥꯝ ꯑꯦꯛꯖꯥꯝ ꯍꯦꯛ ꯂꯣꯏꯕꯒ ꯗꯨꯔꯒꯥ ꯄꯨꯖꯥꯒ ꯂꯩꯕꯒ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯇ ꯑꯗꯨꯃꯛ ꯁꯨꯇꯤ ꯄꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 10 ꯈꯛꯇꯃꯛ ꯂꯩ ꯔꯣꯖꯦꯁ ꯍꯥꯏꯔꯤꯕ ꯏꯃꯥꯟꯅꯕ ꯑꯁꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 11ꯃꯨꯛ ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯄꯥꯟꯂꯣꯝꯗ ꯃꯊꯟꯇ ꯊꯣꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯤꯅꯤꯠ 35ꯃꯨꯛ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯆꯪꯂꯛꯄꯗ ꯏꯃꯥꯟꯅꯕ ꯑꯃ ꯃꯍꯥꯛꯁꯨ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯃꯥꯡ ꯊꯣꯡꯖꯤꯟꯗ ꯊꯦꯡꯅꯩ ꯍꯥꯏ ꯃꯗꯨꯗ ꯔꯣꯖꯦꯁꯅ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯆꯣꯔꯐꯣꯟ ꯃꯈꯣꯡꯗ ꯑꯉꯥꯡ ꯑꯃ ꯖꯒꯣꯏ ꯁꯥꯔꯤꯕꯁꯤ ꯌꯦꯡꯉꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯌꯦꯡꯉꯨꯕꯗꯗꯤ ꯀꯔꯤꯁꯨ ꯎꯗꯕ ꯑꯗꯨꯗ ꯐꯥꯒꯤ ꯁꯨꯝ ꯇꯧꯔꯒ ꯂꯩꯕ ꯃꯤꯅꯤꯅ ꯐꯥꯒꯤ ꯇꯧꯔꯤꯕꯣꯏ ꯈꯜꯂꯝꯃꯤ ꯀꯌꯥ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯔꯝꯗꯦ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅ ꯁꯨꯝꯃꯝꯃꯤ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯅ ꯖꯒꯣꯏ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯆꯣꯔꯐꯣꯟ ꯃꯈꯣꯡꯗ ꯀꯥꯞꯁꯤꯜꯂꯨꯕꯗ ꯔꯣꯖꯦꯁꯅ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯥꯟꯅꯕꯒꯤ ꯃꯈꯨꯠ ꯑꯗꯣ ꯀꯟꯊꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯀꯥꯞꯁꯤꯟꯒꯅꯨ ꯑꯉꯥꯡꯁꯤ ꯃꯐꯤ ꯁꯦꯠꯇꯤ ꯃꯤ ꯏꯀꯥꯏꯈꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯍꯥꯏ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯒꯗꯤ ꯃꯍꯥꯛꯅ ꯆꯥꯕ ꯒꯨꯂꯤ ꯃꯦꯗꯤꯁꯤꯟ ꯃꯌꯥꯝ ꯑꯗꯣ ꯄꯥꯏꯔꯒ ꯂꯥꯏꯔꯤꯛ ꯄꯥꯐꯝꯗ ꯊꯣꯛꯂꯛꯈꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯉꯥꯡꯈꯩꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯕ꯭ꯂꯣꯛ ꯑꯗꯣꯝꯗ ꯃꯊꯟꯇ ꯂꯥꯏꯔꯤꯛ ꯄꯥꯕ ꯆꯠꯈꯤ ꯑꯩꯈꯣꯏꯁꯨ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯄꯨꯡꯁꯨ ꯊꯦꯡꯂꯛꯄ ꯑꯗꯨꯗ ꯑꯣꯖꯥꯁꯨ ꯇꯨꯝꯃꯨꯔꯒꯦ ꯅꯈꯣꯏꯁꯨ ꯆꯪꯅꯔꯣ ꯍꯥꯏꯔꯝꯂꯒ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯃꯌꯥꯝ ꯄꯨꯝꯕ ꯂꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯔꯣꯖꯦꯁꯇꯤ ꯌꯥꯎꯗꯦ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯔꯣꯖꯦꯁꯇꯤ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯌꯦꯡꯉꯨꯒꯦ ꯍꯥꯏꯅ ꯏꯃꯥꯟꯅꯕ ꯑꯃ ꯆꯪꯈꯤ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯥꯟꯅꯕ ꯑꯗꯣ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯃꯈꯣꯟ ꯑꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯝꯃꯤ ꯃꯗꯨꯗ ꯔꯣꯖꯦꯁꯅ ꯃꯍꯥꯛꯅ ꯄꯥꯏꯈꯤꯕ ꯒꯨꯂꯤ ꯃꯌꯥꯝꯗꯣ ꯄꯥꯏꯔꯒ ꯑꯃꯨꯛꯇ ꯄꯨꯟꯅ ꯆꯥꯗꯣꯏꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯟꯅ ꯐꯥꯗꯨꯅ ꯊꯦꯝꯅꯈꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯅ ꯍꯪꯉꯨꯕꯗ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯃꯅ ꯆꯥꯎ ꯍꯥꯏꯔꯛꯏ ꯄꯤꯔꯛꯑꯣ ꯑꯩ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗꯤ ꯁꯥꯔ ꯃꯦꯗꯥꯝ ꯍꯣꯏꯗ ꯍꯥꯏꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯁꯥꯔ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯁꯥꯔ ꯍꯧꯗꯣꯛꯄ ꯆꯠꯄ ꯃꯇꯝꯗ ꯃꯤ ꯀꯧꯒꯦ ꯍꯦꯛ ꯇꯧꯕꯒ ꯔꯣꯖꯦꯁꯅ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯃꯥꯡ ꯑꯣꯜꯂꯝꯕ ꯃꯃꯥꯏ ꯑꯗꯣ ꯐꯠ ꯂꯩꯊꯣꯔꯛꯂꯒ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯀꯔꯤ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯔꯛꯈꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯦꯝꯂꯒ ꯁꯥꯔ ꯍꯣꯏꯗꯣ ꯄꯥꯎ ꯄꯤꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅ ꯊꯣꯛꯂꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯔꯣꯖꯦꯁꯇꯤ ꯃꯍꯥꯛꯅ ꯑꯃꯨꯛꯇ ꯇꯧꯗꯕ ꯃꯑꯣꯡꯗ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤ ꯃꯈꯨꯠ ꯑꯣꯏ ꯊꯪꯕ ꯑꯗꯨꯗꯤ ꯈꯨꯕꯤ ꯑꯗꯨꯁꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯩꯈꯣꯏꯗꯤ ꯀꯤꯕꯅ ꯏꯁꯥꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯕꯅꯤ ꯃꯦꯗꯥꯝ ꯍꯣꯏꯅ ꯑꯩꯈꯣꯏꯕꯨ ꯀꯤꯗꯅꯕ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯁꯥꯔ ꯑꯗꯨꯅ ꯔꯣꯖꯦꯁꯇ ꯀꯔꯤꯅꯣ ꯈꯨꯠ ꯑꯣꯏꯗꯨꯅ ꯄꯥꯏꯁꯤꯜꯂꯤꯕꯗꯣ ꯍꯥꯏꯅ ꯍꯪꯉꯨꯕꯗ ꯑꯩꯅ ꯄꯥꯏꯔꯤꯕꯁꯦ ꯑꯉꯥꯡꯒꯤ ꯃꯈꯨꯠꯅꯤ ꯑꯉꯥꯡꯒꯤ ꯃꯈꯨꯠ ꯁꯝꯂꯤꯕꯅꯤ ꯍꯥꯏꯅ ꯂꯥꯎꯔꯛꯈꯤ ꯑꯩꯈꯣꯏꯗꯤ ꯑꯁꯤꯒꯨꯝꯕꯁꯦ ꯑꯃꯨꯛꯇ ꯎꯔꯛꯇ꯭ꯔꯤꯕ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇꯅꯤꯅꯦ ꯑꯉꯥꯡ ꯂꯩ ꯍꯥꯏꯔꯤꯕꯁꯦ ꯈꯜꯂꯨꯕꯗ ꯍꯦꯟꯅ ꯄꯥꯈꯠꯂꯝꯃꯤ ꯅꯨꯄꯥ 4ꯃꯨꯛ ꯆꯪꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯣ ꯂꯧꯊꯣꯛꯅꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯂꯩꯕꯒꯤꯔ ꯈꯪꯗꯦ ꯃꯈꯨꯠꯇꯣ ꯂꯧꯊꯣꯛꯄ ꯉꯝꯗꯦ ꯃꯗꯨꯗ ꯃꯦꯗꯥꯝꯅ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟꯗꯣ ꯈꯔ ꯍꯦꯛꯂꯛꯑꯣ ꯍꯥꯏꯅ
ꯄꯜꯂꯨꯕ ꯃꯇꯝꯗ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯅꯝ ꯅꯝꯊꯤ ꯑꯗꯨ ꯄꯣꯔꯛꯀꯅꯨ ꯍꯥꯏꯅ ꯁꯞꯇ꯭ꯔ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯌꯥꯝꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯍꯜꯂꯤ꯫ ꯁꯥꯔꯅ ꯅꯪꯕꯨ ꯀꯔꯤ ꯆꯥꯅꯤꯡꯕꯒꯦ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯀꯔꯤꯁꯨ ꯍꯥꯏꯌꯨ ꯌꯥꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯦꯗꯥꯝꯅ ꯐꯖꯅ ꯊꯦꯝꯗꯨꯅ ꯅꯪ ꯀꯔꯤ ꯆꯥꯅꯤꯡꯕꯅꯣ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯇꯞꯅ ꯀꯣꯝꯂꯥ 2 ꯆꯥꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯈꯨꯗꯛꯇ ꯃꯥꯅ ꯍꯥꯏꯔꯤꯕ ꯀꯣꯝꯂꯥ ꯑꯗꯨ ꯄꯣꯔꯛꯇꯨꯅ ꯑꯃ ꯍꯥꯟꯅ ꯃꯀꯨ ꯈꯣꯛꯇꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯅ ꯆꯥꯕꯒꯤ ꯃꯑꯣꯡꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯆꯨꯝ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯕ ꯃꯈꯩ ꯆꯥꯈꯤ꯫ ꯃꯊꯪꯒꯤ ꯀꯣꯝꯂꯥ ꯑꯗꯨꯗꯤ ꯃꯀꯨ ꯈꯣꯛꯄ ꯐꯥꯎꯕ ꯅꯪꯗꯦ ꯍꯦꯛꯇ ꯆꯥꯁꯤꯟꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯀꯤꯕꯁꯨ ꯐꯥꯎꯏ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯏ ꯃꯥꯒꯤ ꯃꯇꯧꯗꯨꯗ꯫ ꯃꯗꯨ ꯆꯥꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯃꯌꯥꯝ ꯑꯗꯨꯅ ꯀꯔꯤꯅꯣ ꯄꯪꯍꯪꯗ ꯍꯪꯖꯜꯂꯤ꯫ ꯃꯦꯗꯥꯝꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗꯗꯤ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯇꯣꯏꯅ ꯍꯪꯂꯛꯄ ꯑꯁꯤꯗꯗꯤ ꯂꯨꯈꯣꯏ ꯀꯧꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯉꯥꯎꯕꯗꯧꯅ ꯑꯉꯥꯡ ꯑꯗꯨꯅ ꯀꯧꯔꯤ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯅ ꯆꯠꯅꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯥꯕꯨ ꯐꯥꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯆꯔꯐꯣꯟ ꯃꯈꯣꯡꯗ ꯇꯨꯝꯂꯨꯔꯒꯦ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯁꯥꯔꯅ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯑꯃꯥꯏꯕ ꯀꯧꯕ ꯁꯥꯔꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯆꯠꯂꯨꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯦꯗꯥꯝꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯈꯔ ꯊꯥꯗꯣꯔꯛꯏ꯫ ꯃꯗꯨꯒꯤ ꯃꯅꯝꯗꯣ ꯍꯦꯛ ꯐꯪꯕꯒ ꯑꯩ ꯅꯝꯊꯤ ꯑꯣꯗꯧꯔꯦ ꯃꯨꯊꯠꯂꯣ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯗꯨꯗ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯃꯨꯊꯠꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯥꯔ ꯑꯗꯨꯁꯨ ꯃꯥꯏꯕ ꯌꯥꯎꯗꯅ ꯃꯇꯣꯝꯇ ꯍꯜꯂꯛꯏ꯫ ꯊꯦꯡꯂꯕꯅꯤꯅ ꯌꯨꯝ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯒꯤ ꯌꯨꯝꯗ ꯄꯣꯔꯛꯑꯣ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯇꯝꯅꯔꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ 4-5 ꯆꯪꯗꯨꯅ ꯃꯥꯕꯨ ꯊꯥꯡꯗꯨꯅ ꯃꯥꯏꯕꯒꯤ ꯃꯌꯨꯝꯗ ꯆꯠꯅꯅꯕ ꯊꯣꯔꯛꯄ ꯃꯇꯝꯗ ꯆꯔꯐꯣꯟ ꯃꯈꯣꯡ ꯑꯗꯣ ꯐꯥꯎꯏ꯫ ꯃꯗꯨꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯀꯔꯤꯅꯣ ꯑꯃꯠꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯂꯩ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯕ ꯇꯨꯡꯗ ꯃꯥꯏꯕ ꯑꯗꯨꯅ ꯁꯥꯔꯗ ꯑꯅꯥꯕꯗꯨ ꯀꯅꯥꯅꯣ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯏꯃꯥꯟꯅꯕ ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯩ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯇꯜꯂꯤ ꯍꯥꯏꯗꯨꯅ ꯆꯪꯗꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯥꯝꯕꯅꯤꯅ ꯅꯝꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯦꯛ ꯐꯝꯈꯤꯕꯗꯒꯤꯗꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯒ ꯔꯥꯖꯦꯁꯀꯤ ꯃꯕꯨꯛꯇ ꯄꯥꯏꯕꯗꯗꯤ ꯑꯩ ꯁꯤꯔꯦ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯈꯤꯗ꯭ꯔꯥ ꯍꯪꯂꯨꯕꯗ ꯑꯩ ꯆꯪꯖꯔꯔꯣꯏ ꯍꯥꯏꯅ ꯀꯞꯈꯤ꯫ ꯃꯁꯤꯗꯒꯤ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯉꯁꯥꯏꯗꯒꯤ ꯇꯥꯁꯤꯜꯂꯝꯕ ꯃꯈꯨꯠ ꯑꯗꯣ ꯊꯥꯗꯣꯛꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯎꯔꯛꯏ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯃꯥꯡꯊꯣꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯋꯥꯔꯛꯂꯣꯝꯗꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯑꯃꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯍꯥꯏ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯚꯥꯞ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯅ ꯆꯔꯐꯣꯟ ꯃꯈꯣꯡ ꯑꯗꯨꯗ ꯆꯪꯈꯤꯗ꯭ꯔꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯀꯤꯔꯕ ꯊꯧꯗꯣꯛ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯁꯛꯈꯪꯗꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯇꯤꯡꯈꯦꯠ ꯂꯥꯏꯈꯦꯠꯄꯁꯨ ꯇꯧꯕꯤꯒꯅꯨ꯫ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯁꯨ ꯕꯣꯔꯗꯤꯡ ꯑꯃꯗ ꯂꯩꯕ ꯁꯥꯇ꯭ꯔꯤ ꯑꯃꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯇꯝꯐꯥꯁꯅꯥ ꯀꯧꯏ꯫ ꯋꯥꯔꯤ ꯑꯁꯦ ꯑꯩ ꯏꯁꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝꯗꯣ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕ ꯀꯨꯏꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯀꯅꯟꯒ ꯁ꯭ꯀꯨꯜ ꯃꯅꯥꯛꯇ ꯂꯩꯕ ꯕꯣꯔꯗꯤꯡ ꯑꯃꯗ ꯂꯩꯕ ꯆꯠꯂꯝꯃꯤ꯫ ꯖꯨꯂꯥꯏꯒꯤ ꯇꯥꯡ 13ꯇ ꯀꯅꯟꯒ ꯑꯩꯒ ꯕꯣꯔꯗꯤꯡꯗ ꯆꯪꯉꯛꯏ꯫ ꯃꯤꯅꯕꯨꯗꯤ ꯕꯣꯔꯗꯤꯡ ꯑꯗꯣ ꯇꯝꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯔꯨꯗꯦ꯫ ꯑꯩꯅ ꯂꯩꯔꯛꯄ ꯍꯞꯇꯥ ꯑꯃꯨꯛ ꯐꯥꯔꯦ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯦ꯫ ꯃꯁꯤꯗꯒꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯏꯃꯥꯟꯅꯕꯤ ꯔꯥꯅꯤꯁꯨ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯂꯥꯛꯈꯤ꯫ ꯅꯣꯡꯃ ꯑꯩꯅ ꯔꯨꯝꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12:30 ꯇꯥꯔꯦ꯫ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯑꯇꯩꯁꯨ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯇꯨꯝꯃꯒꯦ ꯍꯥꯏꯗꯨꯅ ꯇꯨꯝꯕ ꯆꯪꯉꯛꯏ꯫ ꯑꯩꯒꯤ ꯅꯥꯀꯟꯗ ꯃꯤ 2 ꯇꯨꯝꯃꯤ꯫ ꯑꯩꯁꯨ ꯇꯨꯝꯃꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯨꯝꯊꯔꯛꯄꯒ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯩꯕ ꯑꯉꯥꯡ ꯑꯃꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯅꯥꯀꯟꯗ ꯇꯨꯝꯃꯤꯕ ꯃꯆꯤ ꯑꯗꯨꯗ ꯏꯆꯦ ꯑꯩ ꯇꯣꯏꯂꯦꯠ ꯆꯠꯅꯤꯡꯉꯦ ꯑꯝꯇ ꯆꯠꯂꯨꯁꯦ ꯍꯥꯏꯈꯤ꯫
Maduda machi adusu mikap thoraktuna phuglauna haugalai tawribasingdo aina makhoida mit pangli tawraga yengi machi aduna aigi phamangda lepaga aingonda yengaga leiri manaw nupi toilet chatsi haduna ngarang nganglamba angang adusu tumina leikhrai machi aduna lepiba aduki matungda balap lebanina mamai ado irum lumjanbanina mamai du ukhidi musinmui maduda aina khallibana magise ai tumbra yengini tumdrabati toilet chalusi harakkadugi tawribani khanduna mana aibu kaurakpa ngaiki minute amamuk aingonda yengaga lepami aduga madi aigi phamung nakandagi phi amuba ama puraga satkhri aina khali aisu yaro sirane satpase horen pharak tarkanida haina khanki adubu ai chatti chatri makoi ani angang aduga makoi ani do thokhrei masidigi aina makoi na halakpa ngaiki makoi do minute 10 muk leraga halai makoi na room jorokpa matamdadi chelaga lai adubu room joraba kandadi mabani tuminna lei wa karima tangangnadi aduga sangaga tumkhri matamduda aina khali toilet chatpagi lambida leiba mendor adu hangbu matamda makhon ahauba ma thokpani adu su thokidi aduga makoina cheleibasina kaigi makoige sandal adu makhon thokpa sandal nati adubu takiba makhon aduna kari karamba kanagi makhon asumna khallaga aina pungsu matam thengi hayeng phajana hangage khallaga tumli mathangi numita aikhoigi tawdaba duty lairik paba kaika loina mak tawthoklaga break nehak tawi break tharingai tanja aduda tan sare khandura aisu ngarangi imanabi aduda hangi ngarang noina chelaga laibadu kaigino aduda makhoidi hawutti haina hairai maduda aina phagi tawrakano aina haisi khummu haiki maduda mahagna karaidagino aidi ngarang nabagi guli zarga tumme mikap phawba thoktre haiduna khumlei maduda aina ngarang thokiba wari singado loina tami aduda makhoina thokti haiduna hainarai wari adu tabada makhoisu loina kiki hariba numit adugi numit tagidi ai rani ga tuminaki maga tumbadagiri ai kiba khara fakhri nongnini leiraga ai ga rani ga bras tawraga halakpada maisu laktaba numitni mi manba ama akhoi gi mangda phatlauna lairik papham lomda chatki maduda ai ga rani gana phagi woina kanano ne maisu lakte lairik pa basangi sina haiduna nokni nokli lairik papham maduda yengba changi adubu lairik papham adudati kanamata leiramdri adu ubuda rani ga aiga swai lawi aikhoi su kibadagi room tana chelai hariba maphamse marakta mathi phongi haina mayamna su hainari tha amamuk leiraga exam kuidre haiduna imanabi Jessica Jelu Sania Resma makhoi boarding da leiba lakhi aikhoi su makhoi uraga haraupa phauki makhoi na boarding da lakpa hapta phadringai noma hingda Jessica na tumlingaida magi phamung makhadagi khupak na thabadawna pak tharkhi madugi makhola du tabada mahakpo haudura iboi khanduna pung yengi adubu matamaduda pungdi ahingi pung 12 muk taramli maduda mahak jamna kiduna phajub ado kokton phawba singkalaga subsilaga saniyaga tumki mathangi numita mana ikhoida wari ado likhi maduda ikhoisu tamnai khangbanina akibu phawki madugi numidang dasu kanangi phamung mayaida amukasu kakak tharki mahaksu tarukliba aduta yamna kiki aduna mahaksu kiduna jeluga tumkhri asuna nongnini haukhri nongma aiga raniga tumlingai ranina aibo haudurai mana aingonda kananuma wari sarise tabra haiduna hangai maruda aina kana wari sagene haiduna taki adubu kanamata wari sabaki makoldi takidi aduna aina ranida aidi tadi haiduna khumki adubu ngahaktang leraga phamung manakta kananoma yamna screen oiba mawongda nugrai ibani na khalli kaino mi loina tumkhraba kansida kanano noiba sibo haina khalli adubu aikhoina kirabadi makhoina ngamkhrani haiduna lawa khongba amata tawduna tumina tumki masigi matung nomasu Jessica na nungthin tumduna leiringai mahakna mikap tholakpata kachin thangpa phamung amata phimu setpi nupi ama musin muna phammaga leiba uki adu ubata mahakna sania oraja la haiduna khallaga yengi
नुपीदो ममाई ममितु मुसिन मुना लैबा अदुदा मसक्तो लौसिनबा ngamdre हाइदुना ममिन उसिलगा अमु पांगथोरकपदा कनामता लेरमद्रे तौरिबा मतौदा महाकीदुना ब्लैंकेट चिंखटलगा मसा पुंबा खोमजिनदुना अकीबा खांखी अइखोइगी इमानबी सानिया रेशमा होइसु खुजुलिखामदा थाजै खुजुलिखाम थारबदी लाई फतबा चंगदी हाइदुना अदुम थाखी अदुना नुंगतीगी तुममदाइदा खुजुलिखाम थारगा तुमी खुजुलिखामगी अचाकपा लेमहोबा उट अदो लौरगा लाइबक्ता नमलगा तुमी अदुमना तुमलबदी अकीबा फाउदी नोंग फादोक खुजुलिखाम थाहौद्रबदी हेक्ता तमनै असोमना अइखोइ था अमा मखाइमुक बोर्डिंग अदुदा लैमिनरई मदुगी मतुंग अइखोइ युम युमदा हन्नरखी स्कूल दी हौजिकसु अइखोइ लोइना पुल्ली अताबा सिंगनबुदी थाजबिरमदबा याय अदुबु थोखिबा इसानती खंजै अकी अकीबा बिकुपसिंग अदो हौजिकसु काउद्री सेंबा थोखिबा मणिपुरी हॉरर स्टोरी अमामुक पुदुना लाक्सरी हॉरर स्टोरी असिगी ममिंगना हेलोइना चेनबा वारी असि आइगी मरुप अमना थाबिरकपा वारीनी वारी असि करी कमथौबनो हाइबदु मयाम पुन्ना तामिनरसी हेलोइना चेनबा हारिबा वारी असि आइगी इमुंगदा असेंबा थोखिबा वारीनी वारी असिदा हिंगलिबा अमति सिख्रबा कनागुंबा अमता मरिलिनजति मतम कुइरबगी वारीनी आइना क्लास 4 कारकपा मतमनी आइगी इयाम्बना क्लास 7 कारकपा तंजानी अइखोइसु वखल खरा खरा तारकपा मतमनी मतम अदुदा अइखोइगी इमुंग असि यामना वारमी आइबु पोकपा बाबा मतम अदुगी संगोम योनबा चलमी मफम कयादगिसु संगोम खोंबसु चलमी संगोम सिंग अदो खोमलुरगा युमदा अमुक संगोम सना ओंदुना इम्फालदा अमुक थाबा चटली नोंगम नुमिदांग वाइरमनी बाबाना संगोम योनबा हलकलगा याचंगलकपदा संगोम खोमुनी हाइदुना युमदगी थोखी ngaiak leiraga aikhoigi turel wangmada angang ama mangkhre haiduna kuithi thirai yasanglakpa oibana makhoisu lai tinna cheliba oirba jatla haiduna ngasaidagi thiriba sibawwa phangba kopa leiti haiduna akhang ahai amaibi amagi manakta satuna maibi sen hunduna yengi adumna yenglubada asomna hairi angang ado heloina chenbani haiduna hairaki arudagi angang adugi mama mapa amadi leikaigi ahal laman singna मोइबुंग खोंगदुना थीबा हरखी थीरिबा मखोइ मरक अदुदा अमाइबा अमसु यावी अमाइबा अदुना अंगांग अदो तुरेन मपांदा लेरे हेलोइ अदुना पुननबा होनरे हाइदुना हाइरकपदा लेकाइ नहा मयामना तुरेन मपाल अमति लेराइसिंग अदो मफम कयादा मैजाव थाबा हरई अदुबु अंगांगदी करिसु उबा फंगलमदी मखोइ मयाम मरक्तगी नहा अमना तुरेन मपांदा पाक्ततुना लेरिबदो उरई नुपा अदुना अंगांग सिदा लेरे हाइदुना लौरकपगा नुपा मयाम सु चिनसिललकपदगी अंगांग अदुगी माइकैदा खोंगलै थुना तुरेल मपा लोमदा कन्ना चिनसिनखिरमी अंगांग अदो फाबा ngamhौद्रै लेकाइ मियामना तानबदा अंगांग अदुगी मनिंगदा लाइरम अमा लै लाइरम अदुदा अंगांग अदो अदुमक चेनखिरमी लाइरम अदो हानदगी लेरक्लबनी खोंगबान नोइना हौजिकसु अदुमक लै अंगांग अदुना लाइरम अदुदा लबुक तमना कन्ना चेनखिरमी लेकाइ मियामना तानबदसु फंगहौद्रै मोइबुंगदी अदुमक कन्ना खोंगली लाइरम अदुगी मनाक्ता मयाम अदुना थीरिंगै बाबा सुमफम कयादगी संगोम खोमलुरगा हलकपदनी बाबाना अदुमना हलकपदा लेकाइ मियामना तरमलिबा मतौ अदुदा बाबाना मफम अदाया लेरंबा अहल अमदा कैदोरगे हाइदुना हंगलुई अहल अदुना अंगांग अमा हेलोने चेनख्री अदुगी लेकाइ मियामना थीरिबनी हाइना हाइरई बाबासु हानदगी लाइरम तिलम खरा खंगबनिना मोइबुंग खोंगिबा नुपासिंग अदुदा असुमना बाबाना हाय मोइबुंग अमना लाइरम अदुदा खोंगु अदुगा अमना हेरोइना लै हाइनरिबा माइकै रोमदा खोंगली हेलोइ हाइबसिदी मफम खुदिंगा लै मैखोइदी अमदा अमुक चट लै तौई बाबाना हेलोइगी मरमदु ताक्तुना मोइबुंग हेक खोंबगा बाबागी मसादा अपुनबा अमना पुबगुम तौरई ngaiak leiraga babana angang adubu hanu urei mafam adada leiramba miyam adunadi angang ado ubunati babana angang ado makhoigi yum anigi tainafamgi lala mathakta leire hairaklabada babana matau karamna khangkhibano khanghodi angang adubu babana pharaka puthuraklei adumna tawduna amaiba aduna angang aduda kari chaningi haina hanglubada
ꯕꯕꯥꯅ ꯑꯣꯏꯅ ꯑꯣꯛ ꯃꯇꯨꯝ 7 ꯆꯥꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯕꯕꯥꯅ ꯈꯨꯝꯂꯛꯄꯗ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯕꯕꯥꯗ ꯑꯣꯏꯅ ꯃꯐꯝ ꯀꯗꯥꯏꯗ ꯊꯥꯗꯣꯔꯛꯑꯣ ꯍꯥꯏꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯂꯥꯏꯔꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯥꯗꯣꯔꯛꯑꯣ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯗꯨꯅ ꯂꯥꯏꯔꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯣꯛ ꯃꯇꯨꯝ 7 ꯑꯗꯨꯕꯨ ꯊꯥꯗꯣꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯑꯩꯈꯣꯏꯔꯣꯝꯗꯒꯤ ꯆꯠꯈꯤꯕ ꯑꯍꯜꯁꯤꯡ ꯕꯕꯥꯒ ꯁꯪꯒꯣꯝ ꯍꯥꯞꯄꯒꯤ ꯀꯦꯜ ꯑꯗꯨꯕꯨ ꯁꯥꯏꯀꯜꯗ ꯍꯥꯞꯇꯨꯅ ꯏꯜꯂꯛꯏ꯫ ꯕꯕꯥꯅ ꯑꯗꯨꯝꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯉꯁꯥꯏꯒꯤ ꯍꯦꯂꯣꯏ 7 ꯑꯗꯨꯗꯤ ꯕꯕꯥꯒꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯗꯨꯅ ꯂꯥꯛꯂꯕ ꯖꯥꯠꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯟ 2ꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯁꯟꯁꯤꯡ ꯑꯗꯨꯁꯨ ꯕꯕꯥꯅ ꯆꯪꯁꯤꯜꯂꯛꯄ ꯎꯕꯗ ꯁꯪꯒꯣꯜꯗꯒꯤ ꯄꯪꯈꯣꯡꯗ ꯈꯣꯡꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯕꯕꯥꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯑꯊꯦꯡꯕ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯏꯃꯥꯗꯤ ꯁꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯁꯨ ꯌꯧꯔꯕꯅꯤ꯫ ꯑꯩꯒ ꯑꯩꯒꯤ ꯏꯌꯥꯝꯕꯒꯁꯨ ꯌꯨꯝꯖꯥꯏ ꯀꯥꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡꯗꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯇꯨꯝꯊꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯕꯕꯥꯅ ꯍꯜꯂꯛꯄꯗ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯕꯕꯥꯅ ꯃꯥꯒꯤ ꯀꯥꯗ ꯃꯥꯒꯤ ꯐꯤ ꯑꯗꯣ ꯍꯣꯡꯉꯤ꯫ ꯕꯕꯥꯅ ꯃꯥꯒꯤ ꯀꯥꯗ ꯐꯤ ꯍꯣꯡꯕ ꯑꯗꯣ ꯀꯥ ꯊꯪꯅꯅ ꯂꯩꯕ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯇꯥꯏ꯫ ꯑꯗꯨꯝꯅ ꯍꯣꯡꯂꯤꯉꯩꯗ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ, "ꯀꯩꯗꯧꯔꯒꯦ? ꯅꯈꯣꯏꯕꯨ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯂꯩꯔꯤꯗꯨꯕꯣ? ꯆꯪꯂꯛꯑꯣ, ꯑꯩ ꯆꯥꯛ ꯆꯥꯗꯧꯔꯦ, ꯆꯥꯃꯤꯟꯅꯅꯕ ꯇꯧꯔꯁꯤ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯗꯨꯒ ꯕꯕꯥꯅ ꯆꯥꯛ ꯆꯥꯕ ꯍꯧꯈꯤ꯫ ꯆꯥꯛꯈꯨꯝꯗꯒꯤ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯂꯣꯏꯅ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ? ꯅꯈꯣꯏꯕꯨ ꯑꯩꯅ ꯆꯥꯕ ꯍꯧꯔꯒ ꯆꯪꯂꯛꯀꯦ ꯍꯥꯏꯗꯥꯏꯅꯦ? ꯑꯩ ꯆꯥꯕ ꯍꯧꯔꯦꯍꯦ, ꯆꯪꯂꯛꯑꯣꯀꯣ"꯫ ꯏꯃꯥꯗꯤ ꯃꯇꯝ ꯑꯗꯨꯗ ꯇꯨꯝꯗ꯭ꯔꯤꯕꯅꯤ꯫ ꯕꯕꯥꯅ ꯍꯥꯏꯕꯗꯣ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯐꯃꯨꯡꯗꯒꯤ ꯌꯦꯡꯂꯨꯏ ꯍꯥꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ ꯍꯥꯏ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯒ ꯕꯕꯥꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯅ ꯍꯥꯏꯕꯁꯤ ꯌꯥꯔꯣꯏꯗ꯭ꯔꯣ? ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯔꯣꯏꯗ꯭ꯔꯣ? ꯐꯩ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯥꯔꯔꯣꯏ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯛ ꯈꯨꯕꯥꯝ ꯑꯃ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯀꯥꯟꯗꯗ ꯏꯃꯥꯁꯨ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯕꯕꯥꯕꯨ ꯐꯥꯏ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯉꯁꯥꯏ ꯕꯕꯥꯅ ꯄꯥꯏꯔꯛꯈꯤꯕ ꯆꯥꯛꯁꯤꯡ ꯑꯗꯣ ꯌꯨꯝꯖꯥꯏ ꯀꯥꯗ ꯂꯥꯛꯇꯅ ꯂꯪꯊꯣꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯒ ꯃꯐꯝ ꯑꯗꯣ ꯄꯨꯡꯆꯥꯏ ꯆꯥꯏꯔꯤ꯫ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯀꯤꯗꯨꯅ ꯍꯧꯒꯠꯇ꯭ꯔꯤ꯫ ꯕꯕꯥꯅ ꯏꯃꯥꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯑꯩ ꯈꯨꯠꯁꯦ ꯇꯩꯊꯣꯛꯑꯣ, ꯑꯩ ꯃꯈꯣꯏ ꯑꯍꯨꯝꯅꯅꯦ ꯆꯨꯔꯤ ꯇꯥꯐꯝꯗ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯒ ꯃꯔꯤ ꯑꯃꯅ ꯑꯩꯕꯨ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯗ ꯉꯥꯏꯗꯨꯅ ꯂꯩꯔꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯅꯥꯟꯊꯣꯛꯂꯝꯂꯒ ꯀꯟꯅ ꯆꯦꯟꯈꯤꯅꯕ ꯇꯧꯏ꯫ ꯏꯃꯥꯅ ꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯏꯄꯨꯍꯣꯏ ꯇꯥꯅꯅꯕ ꯀꯟꯅ ꯀꯧꯏ꯫ ꯑꯗꯨꯝꯅ ꯏꯃꯥꯅ ꯀꯟꯅ ꯀꯧꯕꯗ ꯏꯄꯨꯍꯣꯏꯁꯨ ꯇꯥꯔꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯏꯄꯨꯁꯨ ꯑꯃꯥꯏꯕ ꯀꯌꯥꯒ ꯂꯣꯏꯅꯕꯅ ꯃꯥꯒꯤ ꯈꯪꯖꯕꯤꯁꯤꯡ ꯂꯩꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯥꯏ ꯏꯀꯧꯈꯠꯄꯗ ꯍꯤꯔꯤ ꯍꯤꯔꯥ ꯇꯤꯡꯕ ꯑꯗꯣ ꯄꯥꯏꯗꯨꯅ ꯏꯄꯨ ꯍꯣꯏꯒꯤ ꯊꯣꯡ ꯍꯥꯡꯂꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯊꯣꯡꯗ ꯂꯪ ꯇꯤꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯕꯒ ꯉꯁꯥꯏꯋꯥꯏ ꯇꯧꯔꯝꯕ ꯑꯗꯣ ꯏꯄꯨꯅ ꯕꯕꯥ ꯑꯗꯣ ꯁꯣꯐꯥꯗ ꯅꯝꯁꯤꯟꯗꯨꯅ ꯂꯪ ꯑꯗꯨꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗ ꯕꯕꯥꯒꯤ ꯃꯅꯥꯎꯅꯨꯄꯥ 2ꯕꯨ ꯀꯧꯏ꯫ ꯀꯀꯥ ꯍꯣꯏꯁꯨ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯏꯄꯨ ꯑꯃꯥꯏꯕ ꯑꯗꯣ ꯀꯧꯕ ꯆꯠꯀꯦ ꯇꯧꯕꯒ ꯕꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯈꯣꯏ ꯑꯁꯤꯗ ꯂꯩꯕꯅꯤꯀꯣ, ꯑꯩꯈꯣꯏ ꯌꯨꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯀꯥ ꯍꯣꯏꯗꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ ꯃꯈꯨꯠꯇ ꯃꯩ パイꯗꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯕꯕꯥꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯛꯏ, "ꯏꯁ, ꯃꯩ ꯎꯕꯗ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯃꯔꯨꯝꯗꯒ ꯂꯩꯁꯤꯜꯂꯗꯅ"꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯀꯀꯥ ꯍꯣꯏꯁꯨ ꯑꯃꯥꯏꯕ ꯏꯄꯨ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯏꯄꯨ ꯑꯗꯣ ꯍꯦꯛ ꯎꯕꯒ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯃꯥꯏꯕ ꯏꯄꯨ ꯑꯗꯨꯅ ꯏꯃꯥꯗ ꯆꯦꯡ ꯃꯤꯔꯨꯛ ꯑꯃ ꯄꯨꯊꯣꯔꯛꯎ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯁꯨ ꯆꯦꯡ ꯑꯗꯣ ꯄꯨꯊꯣꯛꯇꯨꯅ ꯏꯄꯨꯗ ꯄꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯒ ꯏꯄꯨ ꯑꯗꯨꯅ ꯃꯤꯔꯨꯛꯇꯒꯤ ꯆꯦꯡ ꯈꯨꯕꯥꯝ ꯑꯃ ꯄꯥꯏꯗꯨꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯟꯗꯨꯅ ꯌꯨꯝꯖꯥꯏ ꯑꯗꯨꯗ ꯂꯪꯉꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯏꯄꯨꯅ ꯕꯕꯥꯗ ꯍꯪꯉꯤ꯫ ꯕꯕꯥꯁꯨ ꯑꯗꯨꯝ ꯈꯨꯝꯃꯤ, "ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯄꯨꯟꯅ ꯂꯩꯔꯦ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯏꯄꯨ ꯑꯗꯨꯅ ꯆꯦꯡ ꯈꯔ ꯄꯥꯏꯗꯨꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯜꯂꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯌꯨꯝꯖꯥꯏ ꯑꯗꯨꯗ ꯑꯃꯨꯛ ꯂꯪꯉꯤ꯫ ꯑꯃꯨꯛꯀꯁꯨ ꯕꯕꯥꯅ ꯍꯥꯏꯔꯛꯏ, "ꯃꯈꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ, ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯌꯧꯗꯣꯔꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯏꯄꯨꯅ ꯑꯃꯨꯛ
ꯆꯦꯡ ꯈꯔꯒ ꯄꯥꯏꯗꯨꯅ ꯁꯣꯟꯗꯨꯅ ꯂꯪꯉꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯕꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯁꯔꯨꯛ ꯄꯣꯂꯥꯡ ꯑꯣꯜꯂꯒ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯏꯄꯨꯅ ꯍꯥꯏ ꯀꯥꯏ ꯌꯧꯈ꯭ꯔꯦ ꯃꯈꯣꯏ ꯀꯥꯏ ꯌꯧꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯕꯕꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯩꯕꯤ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯌꯧꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯑꯗꯨꯗꯁꯨ ꯏꯄꯨꯅ ꯍꯪꯉꯤ ꯑꯇꯣꯝꯕꯤꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯕꯕꯥꯅ ꯍꯥꯏꯔꯛꯏ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯑꯍꯤꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯕꯕꯥꯒꯤ ꯃꯁꯥꯗꯣ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯗꯨꯅ ꯂꯩ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯥꯏꯕꯤ ꯌꯦꯡꯂꯨꯔꯦ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯁꯤ ꯍꯦꯂꯣꯏꯅ ꯆꯦꯟꯅꯕꯗ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯅ ꯍꯦꯂꯣꯏꯁꯤꯡꯒꯤ ꯆꯥꯛꯊꯥꯛ ꯄꯤꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯍꯩꯕꯤ ꯃꯅꯥꯁꯤꯡꯁꯨ ꯊꯥꯗꯣꯛꯏ ꯑꯗꯨꯝꯅ ꯍꯦꯂꯣꯏ ꯍꯦꯛ ꯇꯣꯡꯈꯤꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯁꯨ ꯌꯨꯕꯨ ꯌꯥꯝꯅ ꯊꯛꯂꯕꯗꯤ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯑꯗꯨꯃꯛ ꯇꯧꯏ ꯌꯨꯒ ꯈꯔ ꯌꯥꯝꯅ ꯊꯛꯎꯔꯕ ꯅꯨꯃꯤꯠꯇꯨꯗꯤ ꯏꯃꯨꯡꯗ ꯊꯣꯛꯂꯛꯀꯗꯧꯕ ꯑꯃꯗꯤ ꯃꯥꯅ ꯂꯩꯔꯤꯕ ꯏꯃꯨꯡꯗ ꯊꯣꯛꯂꯛꯀꯗꯧꯕ ꯈꯨꯗꯣꯡꯊꯤꯕ ꯄꯨꯝꯅꯃꯛ ꯃꯆꯤꯟꯗ ꯂꯩꯐꯥꯎ ꯍꯦꯛꯇ ꯐꯥꯎꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯇꯧꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯖꯦꯔꯨꯝ ꯐꯨꯝꯕꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯌꯥꯝꯅ ꯈꯪ ꯍꯩꯗꯨꯅ ꯏꯈꯤꯕꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯑꯈꯪꯕ ꯇꯥꯈꯤꯕ ꯈꯔ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯤꯠ ꯅꯥꯀꯣꯡ ꯁꯤꯡꯅꯅꯕ ꯈꯪꯍꯟꯖꯕ ꯈꯛꯇꯅꯤ ꯃꯐꯝ ꯑꯁꯤ ꯈꯦꯛꯃꯟꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯂꯩ ꯅꯤꯡꯊꯤꯈꯣꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯂꯩ ꯋꯥꯔꯤ ꯑꯁꯤ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯌꯦꯔꯨꯝ ꯐꯨꯝꯕꯤ ꯃꯐꯝ ꯑꯁꯤ ꯂꯝꯍꯥꯡꯅꯤ ꯅꯥꯛ ꯌꯦꯠꯇ ꯂꯧꯕꯨꯛ ꯉꯥꯛꯇ ꯂꯩ ꯑꯗꯨꯒ ꯁꯣꯔꯣꯛ ꯑꯁꯤꯒꯤ ꯃꯇꯥꯏꯗꯁꯨ ꯄꯨꯈ꯭ꯔꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯑꯃꯗꯤ ꯁꯥꯡꯅ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯣꯡ ꯑꯅꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯏꯀꯪ ꯊꯣꯛꯄꯁꯨ ꯌꯥꯎꯏ ꯑꯃꯨꯛ ꯏꯁꯤꯡ ꯏꯅꯧ ꯂꯥꯛꯄ ꯀꯥꯟꯗ ꯈꯣꯡ ꯑꯅꯤ ꯑꯁꯤꯗꯒꯤ ꯂꯦꯝꯂꯩ ꯉꯥ ꯀꯌా ꯑꯃꯁꯨ ꯐꯥꯅꯩ ꯌꯦꯔꯨꯝ ꯐꯨꯝꯕꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯂꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯟꯅꯗꯤ ꯌꯦꯔꯨꯝ ꯐꯨꯝꯕꯤ ꯐꯥꯎꯗꯨꯅ ꯆꯠꯂꯝꯕ ꯂꯝꯕꯤ ꯑꯁꯦ ꯅꯥꯛ ꯌꯦꯠꯇ ꯌꯥꯝꯅ ꯁꯣꯡꯂꯝꯃꯤ ꯅꯨꯃꯤꯠꯄꯨ ꯇꯥꯈ꯭ꯔꯕꯗꯤ ꯌꯦꯔꯨꯝ ꯐꯨꯝꯕꯤ ꯍꯥꯏꯕ ꯃꯐꯝ ꯑꯁꯤ ꯀꯅꯥꯁꯨ ꯐꯥꯎꯗꯨꯅ ꯆꯠꯄ ꯉꯝꯅꯗꯦ ꯁꯣꯔꯣꯛ ꯑꯁꯤꯒꯤ ꯃꯇꯥꯏꯗ ꯈꯣꯡꯅꯥꯡ ꯃꯆꯥ ꯑꯃꯁꯨ ꯍꯧꯏ ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯑꯁꯤꯗꯒꯤ ꯃꯈꯥꯔꯣꯝꯗ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯑꯃꯁꯨ ꯂꯩ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯑꯁꯤꯒꯤ ꯁꯣꯔꯣꯛ ꯅꯥꯛ ꯌꯦꯠꯇ ꯃꯥꯌꯣꯛꯅꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯏ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯃꯈꯣꯡꯗ ꯌꯥꯝꯅ ꯂꯨꯕ ꯏꯁꯣꯔ ꯑꯃꯁꯨ ꯂꯩ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯍꯦꯛ ꯃꯅꯤꯡꯗꯁꯨ ꯂꯥꯏꯁꯪ ꯁꯥꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯗꯨꯒ ꯄꯤꯛꯇꯛ ꯇꯧꯕ ꯏꯔꯝ ꯃꯆꯥ ꯑꯃꯁꯨ ꯂꯩ ꯂꯥꯏꯁꯪ ꯂꯩꯔꯤꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯁꯨ ꯍꯦꯂꯣꯏ ꯂꯩꯔꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯂꯣꯏꯅ ꯆꯦꯟꯕ ꯀꯌా ꯊꯣꯛꯈ꯭ꯔꯦ ꯌꯦꯔꯨꯝ ꯐꯨꯝꯕꯤꯒꯤ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯦꯂꯣꯏꯁꯤꯡ ꯑꯁꯤꯁꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯏ ꯍꯥꯏ ꯌꯦꯔꯨꯝ ꯐꯨꯝꯕꯤ ꯑꯁꯤꯗ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯁꯟ ꯁꯦꯟꯕ ꯃꯌꯥꯝ ꯑꯃ ꯆꯠꯅꯔꯝꯃꯤ ꯁꯟ ꯁꯦꯟꯕ ꯑꯁꯤꯗ ꯃꯇꯝ ꯃꯥꯁꯨ ꯊꯦꯡꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯗ ꯁꯟꯁꯤꯡ ꯑꯗꯣ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯣꯏꯒꯠꯂꯛꯏ ꯑꯗꯨꯝꯅ ꯑꯁꯨꯝ ꯍꯣꯏꯒꯠꯂꯛꯇꯨꯅ ꯁꯣꯔꯣꯛꯇ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯣꯔꯣꯛ ꯑꯁꯦ ꯌꯥꯝꯅ ꯄꯤꯛꯏ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏ ꯑꯁꯤꯁꯨ ꯌꯥꯝꯅ ꯁꯣꯡꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯍꯧꯖꯤꯛ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯈꯣꯡ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤꯡꯁꯦ ꯂꯩꯔꯝꯗꯦ ꯍꯥꯕꯨꯡ ꯑꯣꯏꯅ ꯌꯥꯝꯅ ꯁꯣꯡꯂꯝꯃꯤ ꯍꯧꯖꯤꯛ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯄꯥꯗ ꯍꯥꯕꯨꯡ ꯑꯣꯏꯅ ꯇꯣꯡꯈꯠꯂꯒ ꯂꯩꯔꯝꯃꯤ ꯉꯁꯥꯏ ꯁꯟ ꯁꯦꯜꯂꯛꯈꯤꯕ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯒꯤ ꯏꯄꯨ ꯑꯃꯅ ꯁꯦꯜꯂꯛꯄꯅꯤ ꯏꯄꯨ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯍꯩꯕꯨꯡ ꯃꯄꯥ ꯑꯗꯣ ꯌꯧꯔꯛꯏ ꯑꯗꯨꯝꯅ ꯃꯄꯥ ꯑꯗꯣ ꯍꯦꯛ ꯌꯧꯔꯛꯄꯗꯅꯤ ꯌꯥꯝꯅ ꯁꯣꯡꯂꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯄꯤꯛꯅ ꯍꯤꯡꯅ ꯀꯞꯂꯛꯏ ꯏꯄꯨ ꯑꯗꯨꯁꯨ ꯀꯞꯂꯤꯕꯗꯣ ꯇꯥꯔꯗꯨꯅ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯌꯥꯝꯅ ꯁꯣꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯁꯨ ꯎꯕꯗꯤ ꯐꯪꯗꯦ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯍꯦꯛ ꯂꯩꯁꯤꯟꯈꯤꯕꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯏ ꯂꯥꯏꯕꯛ ꯊꯤꯕ ꯃꯤꯗꯤ ꯀꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯦꯡꯅꯕ ꯌꯥꯎꯏ ꯌꯦꯔꯨꯝ ꯐꯨꯝꯕꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯏ ꯑꯣꯛꯅꯕ ꯌꯥꯝꯅ ꯌꯥꯎꯏ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯄ ꯑꯃꯗꯤ ꯃꯤꯒꯤ ꯃꯇꯨꯡꯗ ꯁꯣꯔꯣꯠ ꯏꯟꯅꯔꯛꯄ ꯀꯌꯥ ꯊꯣꯛꯈꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯦꯡꯅꯔꯛꯄ ꯃꯤꯗꯤ ꯉꯥꯎꯗꯨꯅ ꯆꯠꯄ ꯁꯤꯕ ꯀꯌꯥ ꯌꯥꯎꯈ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯕꯨ ꯊꯕꯛ ꯁꯨꯔꯤꯕ ꯃꯈꯣꯏꯁꯤꯡꯗꯨ ꯑꯀꯤꯕ ꯀꯌꯥ ꯅꯪꯈꯤ
amati masada phawba sabi chaitheng pikhi hawjiksu athengba matamda lambi aduda ithanta chatpa kanda aki tujungba adumak pokli aduna mathanta kanasu chatnadi nongmasu imphal dagi halakpa kanda mamton khaktang gari masa thauduna lai mana asum gari thauduna lakpada yirum phumbi mapa do khitang henbaga khongnang mathakta magi mamita nupi ama thauri yanba oina urakhi madu ubada mamton do mamit ado khitang uisanboi kaiboi gari ado horon khongduna kanna thorakhi adamna thorokpada magi maningda saptra amagi matauda lambida thariba koila adugi mathakta wa tangkhai amana thabagi khonthangda tanarkhi lamlom ohung phangba aikhoigi thong jodri phawba tanarkhi hai adusu yamna thengbana lambida kanasu chanakhiri mamton kol tawduna wari pumba hairkhi ahing aduda amaiba kauduna laknaraba matung mafam aduda amaiba aduga lonena chatuna chakthak thadokle adumna tawkhibadagidi hawjik phawpudi kaisu tawdri sahi khara hawkhraba tungda yirum phumbi mafam masida tawkhiba khongbal ase nungju pantha lakpada ising khara khara lei matam khara leiraga nga yamna phanaraki pukri asibu thatliba labuk lomda chatpagi lambi masa amasu lei lambi adugi nakanda turial dauna tawba khongnil amasu lei khongnil asiga pukri asiga phaunaba yahaiduna phaunaba haiduna lambi asigi makhada huttuna uku ama phummi uku phumliba mafam masisu laifamni khongnung asisu yamna luba mafamni yamna toinasu ising kangi adumna pukri singado matam khara leiraba tungda nga yamna phanari aikhoi ki leisang them hariba khul macha ase muslim singna koisillaga leiba mafam amani aina wariya sida muslim isini naw sing pusillagliba si wariya sida asengba singado hainanabani wari tabiriba singi marakta muslim isini naw sing jawrabasu waro bidanaba haijari yirum phumbi asida leiriba pukri singdasu ayuk nungthilda in singduna nga yamna phanai maitegi ima ibel singdi mafam masi laifamni haiduna kaya thoina phanadi aduga muslim ima ibel singdi yamna phanai matanta fawwa ahing nongya thengba fawwa in singduna leiba yawi muslim inaw singi maraktasu yirum phumbi asigi maramda khangbasu yawi adumna tawduna ngayam tanari ngai matamni muslim ima ibel singna ayuk nungthil talak haiba leiti ahing phanna thengbasu mai yawdana mathanta in sonduna lei nongmadi nungthil sap jungba matamda mathanta in singlingai matamni mana asumna in singduna isingda hek thadakhibaga magi in manungda nga achouba amana on khibadawna ipum ama karkhi in singliba muslim ima ado nga achouba ama changle haiduna khangson songatli adumna tawbada in singado mari tattuna yoroktri hangel ngakta ising manungdagi phawgolakhi maduda ima adusu is sidi luredana hairamlaga mafam aduda in ado hunduklamli aduga yum tamna yamna thuna kari mana mayum jorakpaga mangol hek kage tawbagani masa ado nikpa hawi yum masida leiramliba makhoi singdi nokpana loire ima aduna mana in singbada thokiba punama ado mayam aduda tami yum aduda leiramliba makhoi singsu khutakta kuichin chinaduna amaiba kaururi aduga laitin phana kana khoram labasu matam khara phamsendaram adumak laikhidrei adumna ima aduna laikhidabadagidi in chingbi singadusu phana koina in chingba kumna rudri matam phana yamna hokiduna sahi helaklei matam adu low suba matam dani khanagi matawgum pukri ado nga yamna phanari adumna nga pharak pakandasu muslim ima ibel singna han hekta in chingi nimit adusu nungju tili tili sui adumna nung churak pa ase hana pharam ba adagi hena nga yamna phai noma yasang lakpa kanda pukri aduda muslim ima amakhakta in singduna leiringai mana in ado solapani ima adugi in manung aduda ngamuna pumu muduna piding chongduna yaurakhi ima adusu mafam adugi wari khara khangbana ngasagi nga singado lokatuna in ado han amuk thadakhi aduga yamna thuna yum tamna kari numit adugi ahingni nongsu khara kanna taba maramna
Muslim ima amana athengba aduda ngasai mana tharamba in ado sonba kumlei masu asum lakpana mafam madu yor'i ahanba ima adudi magi inda amukta tawtaba mawongda nga sing lakpa aduna nga sing lakpa aduna numit adumadi kumlaktri akonba kumlakliba ima adudi in singado mathang asum sol'i adumna asum solakpada ngasai ngamu yamna lakhiba in ado yaushillakli masu kaisu thausadana in ado fat soli ima aduna sonbadasu ngasai adumaina ngamu mayam ama laklakhi ima adudi kaisu khangdabana nga singado loina lawsilli mana purakliba tungul aduda chandabadagi phida phawba phanayamna yomlibani ima adusu athengba aduda nga singado puduna mayumda parap lai mana mayum hek jawbugadi ngasai nga singado amata yoromdri ima do ngakpana khamthengi nong hek nganbaga masado anaba hawraki numit adudagi ngasi phawba anaba hawduna amaiba khanduna leiri nongju pantha hek lakpaga yirum phumbida senanaba tawhoduna leiri yirum phumbi hariba wari asi mata ngasida loisinjari mufam madugi akoibada hariba wari asi aigi marup amana thabirapko wari ni wari asida kari kamdoriba haibadu mayam punna taminarasi mufam madugi akoibada hariba wari asi asem thokiba wari ni aikhoi lekai da mi siramdai da mufamda thokpa thodok amagi wari ni aina mayamda hajariba mafam asi mufam asiga aikhoi gi yumga thanuna lei aina tumliba ka adusu mufam aduga naknei aduna mufamda thokpa khudimak aina loina tai adudi mayam wari asi haujarak-lagi matam kharagi mamangdani aikhoina yum asibu hongdorokpa kuiringaida nongma nungthi nongmamba tor'i hanadagi su mafam asi lighting kaya mathi fongi haina thajani aikhoigi yum asigi mamanglomda ujau urel mayam amasu hawi ujau asi aikhoigi ipu pokringaidagi leiraklabani ujau asigi mapa landuna kanasu tubat samduna chatpangamde haina su tai kanagumna ujau asigi mapa landuna chatlabadi maningda nungjeng saiba amadi lukhamda khubakna su tharakpa yawi haina ahal laman singna haibirami ujau sing adugi hek manaktani aikhoigi yum asina leiriba sisu aduga mungphom masida leiriba asisu ujau asiga adumak naknare nungthi nongmangba ahing adugi numitani aina tumlambadagi mikap thol'i adumna mikap tholakbada mapandasu nusit kanna sitlami aikhoigi yumgi manakta hokba ujau adusu masa marek adusu yamna kanna hayu humba tawduna sitli magi masa marengi makhol aduna ai tumthaba ngamlamde tawriba matau adubu taduna aina hiptuna leiringai aikhoigi yumgi manakta wa tikpagi makhol ama tari tariba makhol adudi kanagumba amana wa mayam ama paiduna singthokpagi makhol dauna porok haiduna tarui adumna torokliba makhol adu tabada aikhoigi isada pakhat pakharadi phawi adubu nusit asina kanbadagi wa tikliba oiramgani haiduna karisu hena thoina khanjiludana adumak tumthari nongalabada ngarang aina takhiba makhol ado karibu oiribano haiduna mungpham lomta yengba tholai adumna yengbadadi mungpham ado karisu toromdi akoiba aduwai da hauba ujau sing adusu masa ado kaisu tiklamdi aidi ngakpana loire ngarang takhiba aduga ngasi odamliba phibam masida adubu ai kanadasu haidoktri ai khaktama khangjillaga leiri adumna tawduna matam khara haukhri nongmasu aina kaithen chatluraga halakpadani mungpham madu phauduna lai mungpham mapa hek jobaga khanghoudana aigi isada asaba nungsit khangsit chilai aisu sidi mata amani khanduna yum tamna chelai aikhoi leikaigi kanagumba ama soidre hairabadi thamuk watlingaidagi mungphamda makhe langba hori aikhoi maningda leiba iyamba ama masado yamna kanna naduna lei mana sigadoriba hapta amuk watlingaidagi mungphamda sorot tawba amati wa kaya tudikpagi makhol kaya tari ahing athengbada aisu makhol sing ado asum taribanina kaisu thudokpa khalludi aina ahing nongyaida kagi thonga se hangduna mapalda thulakpani aisu kari wakhaldagino khangdi mungpham lomda hek jengluri numit adusu thabal jamna fai mungpham madugi manakta
ꯍꯧꯔꯤꯕ ꯍꯩꯕꯣꯡ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯃꯁꯝꯒꯗꯣ ꯁꯣꯔ ꯁꯣꯔ ꯆꯤꯡꯗꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯑꯩꯗꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯦ꯫ ꯑꯗꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯏꯁꯥꯗ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯀꯤꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯄꯟꯊꯗꯅ ꯑꯩꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯕꯨ ꯊꯤꯡꯖꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯤꯉꯩ ꯃꯨꯡꯐꯝ ꯑꯗꯨꯗ ꯃꯤ ꯃꯩ ꯊꯥꯕꯒꯤ ꯃꯈꯣꯜ ꯃꯥꯟꯕ ꯑꯃ ꯇꯥꯔꯛꯏ ꯑꯗꯨꯒ ꯃꯩꯅ ꯉꯔꯪ ꯉꯔꯪ ꯆꯥꯛꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯏ꯫ ꯑꯩꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯅꯨꯃꯤꯠꯇꯨꯃꯗꯤ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯇꯝꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯦ꯫ ꯑꯩꯗꯤ ꯑꯍꯤꯡ ꯇꯨꯝꯍꯧꯗꯕꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯇꯨꯝꯊꯔꯨꯔꯤ꯫ ꯑꯗꯨꯝꯅ ꯇꯨꯝꯊꯕꯗꯅꯤ ꯃꯪ ꯑꯗꯨꯗ ꯃꯨꯡꯐꯝ ꯑꯁꯦ ꯇꯝꯅ ꯐꯤꯉꯧ ꯁꯦꯠꯄ ꯃꯌꯥꯝꯅ ꯀꯨ ꯑꯃꯕꯨ ꯊꯥꯗꯨꯅ ꯂꯥꯛꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯨꯡꯐꯝꯗ ꯌꯧꯔꯛꯏ ꯑꯗꯨꯒ ꯀꯨ ꯑꯗꯨꯕꯨ ꯊꯝꯗꯨꯅ ꯃꯩ ꯊꯥꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯒ ꯑꯩꯁꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯗꯨꯅ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯑꯩꯁꯨ ꯏꯁꯥ ꯏꯊꯟꯇ ꯈꯜꯂꯤ, ꯉꯔꯥꯡ ꯑꯍꯤꯡ ꯎꯈꯤꯕ ꯇꯥꯈꯤꯕ ꯃꯈꯣꯜꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯑꯗꯨꯒ ꯃꯪꯗ ꯎꯔꯤꯕ ꯑꯗꯨꯅ ꯀꯝꯗꯧꯕ? ꯑꯩꯁꯨ ꯑꯁꯨꯝ ꯆꯤꯡꯅꯔꯛꯏ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕ ꯑꯗꯣ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ ꯑꯩ꯫ ꯑꯗꯨꯝꯅ ꯊꯣꯛꯂꯛꯄꯗꯅꯤ ꯏꯌꯥꯝꯕ ꯑꯗꯣ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯛꯂꯤꯕ? ꯃꯤꯗꯤ ꯆꯥꯛ ꯉꯜꯂꯨ ꯍꯥꯏꯗꯅ ꯆꯥꯛ ꯊꯣꯡꯕ ꯐꯥꯎꯕ ꯂꯣꯏꯅꯔꯦ꯫ ꯁꯦ ꯐꯝꯂꯅꯨ ꯍꯧꯒꯠꯂꯛꯑꯣ, ꯑꯩꯁꯨꯅꯦ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦ꯫ ꯌꯦꯟ ꯉꯥꯅꯨꯒꯤ ꯃꯆꯤꯟꯖꯥꯛ ꯑꯁꯦ ꯊꯥꯔꯝꯂꯨ ꯂꯥꯎꯅꯦ ꯅꯪꯕꯣ꯫ ꯏꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯔꯒ ꯍꯧꯒꯠꯂꯤ꯫ ꯏꯌꯥꯝꯕ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗꯁꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯀꯌꯥꯅ ꯀꯨ ꯁꯦꯝꯗꯨꯅ ꯂꯩ꯫ ꯏꯌꯥꯝꯕ ꯑꯗꯨꯗꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯃꯤꯅꯗꯤ ꯌꯥꯔꯔꯣꯏ ꯊꯧꯔꯥꯡ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯏꯌꯥꯝꯕ ꯑꯗꯨꯒꯤ ꯃꯃꯥ ꯃꯆꯟ ꯃꯈꯣꯏꯁꯤꯡꯗꯤ ꯀꯞꯅ ꯂꯥꯎꯅꯕ ꯍꯧꯔꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯅꯣꯡꯁꯨ ꯃꯪꯂꯤ ꯃꯪꯂꯤ ꯇꯧꯗꯨꯅ ꯂꯩ꯫ ꯂꯩꯀꯥꯏ ꯃꯌꯥꯝꯁꯨ ꯏꯌꯥꯝꯕ ꯍꯣꯏꯗ ꯂꯩꯗꯨꯅ ꯄꯣꯠꯂꯝ ꯀꯌꯥꯕꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯌꯥꯝꯕ ꯑꯗꯣ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯥꯏꯔꯛꯂꯦ꯫ ꯏꯌꯥꯝꯕ ꯑꯗꯣ ꯄꯨꯊꯔꯛꯇꯨꯅ ꯊꯣꯡꯒꯥꯜꯗ ꯊꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯁꯤꯕꯅꯤꯅ ꯃꯈꯣꯏ ꯁꯨꯃꯥꯡꯗ ꯄꯨꯁꯤꯟꯗ꯭ꯔꯦ꯫ ꯂꯝꯁꯤ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯑꯍꯜ ꯑꯃꯥꯏꯕ ꯇꯧꯗꯨꯅ ꯄꯣꯠꯂꯣꯏꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯅꯥꯛꯀꯤ ꯃꯨꯡꯐꯝ ꯑꯗꯨ ꯇꯝꯅ ꯄꯨꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯏꯌꯥꯝꯕ ꯑꯗꯨꯁꯨ ꯄꯣꯠꯂꯣꯏꯕ ꯂꯣꯏꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯑꯗꯨꯃꯛ ꯅꯨꯡꯊꯤ ꯅꯨꯃꯪꯕ ꯇꯧꯏ꯫ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯉꯔꯥꯡ ꯑꯩꯅ ꯎꯈꯤꯕ ꯇꯥꯈꯤꯕ ꯃꯈꯣꯜꯁꯤꯡ ꯑꯗꯨꯗꯤ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗꯅꯤ ꯑꯩꯁꯨ ꯉꯔꯥꯡ ꯎꯈꯤꯕ ꯑꯃꯗꯤ ꯃꯤ ꯄꯣꯠꯂꯣꯏꯈꯤꯕꯒꯤ ꯃꯩꯈꯨ ꯑꯗꯣ ꯈꯔ ꯀꯥꯔꯤ ꯀꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯑꯁꯨꯝ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯨꯡꯐꯝ ꯂꯣꯝꯗ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯂꯝ ꯈꯨꯅꯨ ꯈꯣꯡꯂꯛꯏ꯫ ꯑꯩꯁꯨ ꯑꯊꯦꯡꯕ ꯑꯁꯤꯗ ꯃꯨꯡꯐꯝꯗ ꯈꯨꯅꯨ ꯈꯣꯡꯂꯤꯕ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯅꯥꯀꯣꯡ ꯊꯥꯡꯒꯠꯇꯨꯅ ꯇꯥꯗꯨꯅ ꯂꯩ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯅꯣꯡ ꯈꯥꯛꯄ ꯑꯃꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯔꯛꯏ꯫ ꯑꯩꯗꯤ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯈꯣꯜꯗ ꯈꯪꯗꯨꯅ ꯐꯃꯨꯡꯗꯒꯤ ꯆꯣꯡꯈꯠꯂꯤ꯫ ꯑꯗꯨꯝꯅ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯔꯤꯉꯩ ꯃꯨꯡꯐꯝ ꯑꯗꯨꯗꯁꯨ ꯃꯤ ꯂꯥꯡꯕ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯌꯥꯝꯅ ꯋꯥꯅ ꯍꯧꯈꯤ꯫ ꯃꯨꯡꯐꯝ ꯑꯗꯨꯁꯨ ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯗꯨꯃꯛ ꯃꯊꯤ ꯀꯌꯥ ꯑꯃ ꯐꯣꯡꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ 2ꯔꯣꯝ ꯍꯥꯏꯔꯛꯂꯦ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯊꯣꯡꯖꯥꯎꯗꯒꯤ ꯈꯔ ꯆꯪꯁꯤꯜꯂꯒ ꯂꯩꯕ ꯑꯃꯥꯏꯕ ꯑꯃ ꯂꯩ꯫ ꯑꯃꯥꯏꯕ ꯑꯁꯤꯁꯨ ꯃꯁꯥ ꯑꯗꯣ ꯀꯩꯁꯨ ꯏꯇꯧ ꯇꯧꯗꯅ ꯃꯥꯡꯒꯣꯜꯗ ꯑꯁꯨꯝ ꯍꯤꯞꯂꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯤꯕꯗꯗꯤ ꯍꯥꯟꯅꯒꯤ ꯑꯗꯨꯒꯨꯝꯅ ꯃꯣꯡꯐꯝꯗ ꯀꯔꯤꯁꯨ ꯁꯈꯤꯅꯥ ꯄꯤꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯌꯥꯝꯅ ꯂꯩ꯫ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯏꯃꯨꯡꯅ ꯁꯤꯔꯤꯕ ꯃꯤꯁꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯃꯥꯏꯕ ꯑꯃꯗ ꯌꯦꯡꯂꯨꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯁꯣꯔ ꯁꯠꯇꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯁꯤꯔꯕꯅꯤꯅ ꯀꯩꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯃꯥꯅ ꯁꯥꯟꯅꯔꯝꯕ ꯚꯨꯠ ꯑꯃꯗꯤ ꯂꯥꯏ ꯀꯌꯥ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯝꯗ ꯑꯗꯨꯃꯛ ꯁꯤꯈ꯭ꯔꯕꯅꯤ꯫ ꯑꯃꯥꯏꯕ ꯑꯗꯨ ꯄꯣꯠꯂꯣꯏꯅꯕ ꯍꯥꯏꯗꯨꯅ ꯑꯩ ꯏꯁꯥ यावना ꯃꯨꯡꯐꯝ ꯑꯗꯨꯕꯨ ꯁꯦꯡꯗꯣꯛꯂꯤ꯫ ꯑꯗꯨꯝꯅ ꯑꯁꯨꯝ ꯃꯨꯡꯐꯝ ꯑꯗꯨꯕꯨ ꯁꯦꯡꯗꯣꯛꯂꯤꯉꯩꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯣꯛꯇꯨꯅ ꯁꯦꯡꯂꯤꯉꯩꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗꯁꯨ ꯃꯤ ꯂꯦꯞꯄꯒꯨꯝ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝ ꯇꯧꯔꯛꯏ꯫
ꯃꯨꯡꯐꯝ ꯁꯦꯡꯂꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯌꯥꯝ ꯏꯕꯣ, ꯁꯤꯔꯤꯕ ꯑꯁꯤ ꯑꯃꯥꯏꯕꯅꯤ, ꯃꯥꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯂꯥꯛꯑꯕ꯭ꯔꯥ ꯈꯪꯗꯦ, ꯏꯁꯥꯗ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯣꯛꯇꯨꯅ ꯂꯩ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯃꯨꯡꯐꯝ ꯁꯦꯡꯕ ꯂꯣꯏꯔꯗꯨꯅ ꯌꯨꯝꯗ ꯄꯥꯎ ꯄꯤꯅꯅꯕ ꯍꯥꯏꯗꯨꯅ ꯑꯩꯒ ꯑꯉꯥꯡ ꯑꯃꯒ ꯊꯥꯔꯛꯏ꯫ ꯏꯕꯥꯅꯤꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝ ꯑꯗꯣ ꯌꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯩꯒꯤ ꯏꯁꯥꯗ ꯇꯨ ꯈꯪꯆꯨꯡ ꯆꯨꯡꯂꯛꯏ꯫ ꯑꯩꯁꯨ ꯏꯁ, ꯀꯩꯅꯣꯍꯦ ꯉꯁꯤꯁꯤꯗꯤ, ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯨꯡꯐꯝ ꯁꯦꯡꯕ ꯂꯣꯏꯔꯦ, ꯄꯨꯊꯣꯛꯄ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯤ꯫ ꯂꯩꯀꯥꯏ ꯑꯍꯜꯁꯤꯡꯅ ꯇꯧꯗꯨꯅ ꯁꯤꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯄꯨꯊꯣꯔꯛꯂꯤ꯫ ꯃꯨꯡꯐꯝ ꯇꯝꯅ ꯏꯕꯥꯅꯤꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ꯫ ꯏꯕꯥꯅꯤꯅ ꯃꯅꯤꯡꯁꯨ ꯏꯊꯪ ꯊꯪꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯃꯅꯤꯡ ꯏꯊꯪ ꯊꯪꯗꯨꯅ ꯂꯥꯛꯄꯗꯗꯤ ꯏꯕꯥꯅꯤꯒꯤ ꯇꯨꯡꯗ ꯃꯤꯅ ꯏꯟꯅꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯀꯤꯒ ꯀꯤꯕꯅꯦ꯫ ꯐꯔꯦꯗ, ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯃꯤ ꯈꯔꯃꯗꯤ ꯂꯥꯛꯏꯁꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯏꯕꯥꯅꯤꯒꯤ ꯇꯨꯡꯗ ꯂꯥꯛꯂꯤꯕ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ, ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯅꯥꯁꯨ ꯂꯥꯛꯂꯝꯗꯕ ꯑꯗꯨꯗ ꯑꯩꯗꯤ ꯑꯗꯨꯃꯛ ꯀꯥ ꯍꯦꯟꯅ ꯀꯤꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯈꯔ ꯂꯥꯛꯄꯒꯨꯝ ꯇꯧꯔꯤꯕ ꯑꯗꯨꯅ ꯀꯔꯤꯕꯨ ꯑꯣꯏꯔꯤꯕ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯅ ꯈꯜꯂꯤ, ꯉꯁꯥꯏ ꯃꯨꯡꯐꯝ ꯁꯦꯡꯕꯗ ꯏꯌꯥꯝꯕ ꯑꯗꯨꯅ ꯍꯥꯏꯕ ꯑꯗꯣ ꯆꯨꯝꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯩꯁꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯗꯨꯅ ꯏꯕꯥꯅꯤꯁꯨ ꯏꯟꯅꯔꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯄꯣꯂꯣꯏꯕ ꯑꯗꯨꯗꯤ ꯐꯖꯅ ꯀꯤꯈꯤ꯫ ꯃꯤ ꯀꯌꯥꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯩ, ꯏꯕꯣ, ꯁꯤꯔꯤꯕ ꯑꯁꯤ ꯑꯃꯥꯏꯕꯅꯤ, ꯃꯥꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯝꯕ ꯅꯠꯇꯦ꯫ ꯅꯨꯡꯉꯥꯏꯅꯤ, ꯃꯨꯡꯐꯝ ꯑꯁꯤꯒ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯗꯤ ꯐꯖꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯣ ꯑꯩꯁꯨ ꯇꯥꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯄꯣꯠꯂꯣꯏꯕ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯐꯅ ꯀꯨꯏꯔꯕ ꯐꯥꯎꯕ ꯇꯨꯝꯃꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ, ꯑꯁ, ꯃꯥꯒꯤ ꯍꯛꯆꯥꯡꯁꯤꯗꯤ ꯇꯨꯝꯃꯨ ꯍꯥꯏꯕ ꯌꯥꯗꯦꯅꯦꯍꯦ, ꯌꯦꯡꯉꯨꯅꯦ, ꯃꯩꯔꯤꯒꯗꯤ ꯋꯥꯡꯅ ꯋꯥꯡꯅ ꯆꯥꯛꯂꯤꯁꯦ, ꯌꯦꯡꯕꯗ ꯑꯀꯤꯕ ꯄꯣꯛꯏ꯫ ꯃꯩꯒꯤ ꯈꯨꯆꯥꯛꯁꯤ ꯌꯥꯝ ꯁꯥꯎꯕꯗꯧꯅ ꯆꯥꯛꯂꯤꯁꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣই ꯃꯌꯥꯝꯅꯁꯨ ꯄꯣꯠꯂꯣꯏꯕ ꯂꯣꯏꯔꯗꯨꯅ ꯌꯨꯝꯗ ꯍꯟꯅꯔꯛꯏ꯫ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯑꯩꯅ ꯌꯨꯝ ꯌꯧꯕꯒ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏ, ꯏꯃꯥ, ꯉꯁꯤꯗꯤ ꯈꯨꯖꯨ ꯂꯩꯈꯥꯝꯗꯨ ꯈꯔ ꯊꯥꯗꯣꯛꯁꯤ, ꯑꯩꯁꯨ ꯑꯃꯨꯛꯇ ꯑꯣꯛꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯏꯃꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯆꯪꯂꯛꯄ ꯑꯗꯨꯗ ꯏꯃꯥꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯄꯤ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯑꯃꯗꯤ ꯍꯤꯡꯈꯣꯜꯒꯤ ꯑꯀꯣꯏꯕ ꯑꯗꯨꯁꯨ ꯊꯥꯗꯣꯛꯇꯨꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯗꯣ ꯒꯦꯠ ꯋꯥꯡꯃꯗ ꯊꯝꯂꯨꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯃꯤ ꯀꯌꯥ ꯃꯄꯥꯟ ꯊꯣꯛꯅꯈꯤꯗ꯭ꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯁꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯃꯁꯥ ꯃꯁꯥꯗ ꯑꯀꯤꯕ ꯂꯣꯏꯅ ꯐꯥꯎꯅꯩ꯫ ꯑꯩꯁꯨ ꯅꯨꯃꯤꯠ ꯑꯗꯣ ꯌꯥꯝꯅ ꯀꯤꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯃꯥꯁꯨ ꯇꯥꯁꯤꯜꯂꯛꯏ꯫ ꯃꯇꯝꯅ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯌꯧꯔꯛꯂꯦ꯫ ꯑꯩꯁꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯀꯤꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯩ ꯂꯥꯛꯂꯕꯁꯨ ꯑꯩꯒꯤ ꯀꯥꯗ ꯂꯥꯇꯦꯟ ꯑꯃ ꯊꯥꯟꯗꯨꯅ ꯊꯝꯃꯤ꯫ ꯇꯨꯝꯊꯔꯕ ꯑꯗꯨꯗꯒꯤꯗꯤ ꯃꯨꯡꯐꯝ ꯑꯗꯣ ꯎ ꯇꯦꯛꯂꯒ ꯇꯥꯔꯛꯄꯒꯨꯝ ꯗꯨꯛ ꯍꯥꯏꯗꯨꯅ ꯇꯥꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯑꯩꯁꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯣꯏꯕꯒ ꯃꯨꯡꯐꯝ ꯑꯗꯨꯒ ꯑꯩꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯁꯨ ꯌꯥꯝꯅ ꯅꯛꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯃꯈꯣꯜ ꯑꯗꯣ ꯇꯥꯏ꯫ ꯑꯩꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯗ ꯑꯩꯅ, ꯑꯁ, ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜꯗꯨꯕꯣ? ꯅꯨꯡꯁꯤꯠ ꯁꯤꯠꯄꯁꯨ ꯅꯠꯇꯦ, ꯀꯩꯅꯣ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯣ? ꯇꯝꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯥ ꯍꯥꯏꯅ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯗꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯉꯩ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯒ ꯋꯥꯁꯤꯡ ꯑꯗꯨꯕు ꯊꯨꯗꯦꯛꯂꯒ ꯅꯩꯈꯥꯏꯕꯒꯤ ꯃꯈꯣꯜꯒꯨꯝꯅ ꯄꯣꯗ꯭ꯔꯣꯛ ꯄꯣꯗ꯭ꯔꯣꯛ ꯍꯥꯏꯗꯨꯅ ꯇꯧꯏ꯫ ꯑꯗꯨꯒ ꯁꯣꯔꯣꯛꯇ ꯀꯩꯒꯨꯝꯕ ꯑꯃꯅ ꯀꯟꯕꯒꯨꯝꯅ ꯄꯥꯛ ꯄꯥꯛ ꯍꯥꯏꯗꯨꯅ ꯐꯨꯔꯤ꯫ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩ꯫ ꯏꯅꯥꯛꯇ ꯃꯩꯈꯦꯠꯇꯤ ꯑꯗꯨꯃꯛ ꯊꯝꯂꯤꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯃꯨꯛꯀꯁꯨ ꯃꯈꯣꯏ ꯈꯔꯅ ꯆꯦꯟꯕꯒꯨꯝ ꯀꯨꯗ꯭ꯔꯨꯛ ꯀꯨꯗ꯭ꯔꯨꯛ ꯍꯥꯏꯗꯨꯅ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯑꯩꯅ ꯈꯜꯂꯤ, ꯑꯁ, ꯃꯨꯡꯐꯝꯗ ꯐꯥꯎꯕ ꯑꯁꯨꯛ ꯊꯤꯅ ꯇꯝꯅꯔꯕꯁꯤꯅꯗꯤ ꯃꯌꯨꯝꯗꯗꯤ ꯀꯝꯗꯧꯔꯝꯃꯅꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩ ꯏꯇꯣꯝꯇ ꯈꯜꯂꯤ꯫ ꯃꯣꯡꯐꯝ ꯑꯗꯨꯗ ꯑꯀꯤꯕꯒꯤ ꯁꯞꯇ꯭ꯔ ꯀꯌꯥ ꯑꯃ ꯇꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯅꯣꯡꯁꯨ ꯑꯗꯨꯃꯛ ꯉꯥꯜꯂꯤ꯫ ꯑꯩꯁꯨ ꯀꯥꯗꯒꯤ ꯃꯣꯡꯐꯝ ꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯎꯕ ꯐꯪꯗꯦ꯫ ꯉꯔꯥꯡ ꯇꯥꯈꯤꯕ ꯑꯃꯗꯤ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯗꯣ ꯇꯝꯅꯔꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯤ꯫ ꯑꯩꯁꯨ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯌꯨꯝ ꯊꯪꯅꯕ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝꯗ ꯆꯠꯂꯤ꯫ ꯑꯗꯨꯒ ꯉꯔꯥꯡ ꯑꯍꯤꯡ ꯑꯁꯤ ꯀꯃꯥꯏ ꯇꯧꯒꯦ?
ꯑꯁꯤꯒꯤ ꯌꯨꯝꯁꯤꯕꯣ ꯑꯀꯣꯏꯕꯗꯒ ꯀꯩꯝ ꯇꯧꯗ꯭ꯔꯣ? ꯑꯩꯗꯤꯕꯣ ꯃꯣꯡꯐꯝꯒ ꯊꯪꯒꯅꯁꯨ ꯇꯨꯝꯂꯨꯔꯦ, ꯑꯗꯨꯝꯅ ꯇꯝꯅꯕꯗ ꯇꯨꯝꯕꯒ ꯉꯝꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯋꯥꯔꯤ ꯇꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯃꯈꯣꯏꯗ ꯑꯍꯤꯡꯂꯛꯏ, ꯀꯗꯥꯏꯗꯒꯤ ꯇꯨꯝꯕ ꯉꯝꯕꯅꯣꯗ, ꯊꯣꯡꯖꯥꯎꯗ ꯑꯃꯨꯛ ꯅꯝꯂꯛꯏ, ꯌꯦꯅꯈꯥꯗ ꯑꯃꯨꯛ ꯆꯠ, ꯂꯥꯏꯅꯤꯡꯊꯧꯀꯥꯗꯁꯨ ꯃꯤ ꯑꯃꯅ ꯂꯩꯕꯒꯨꯝ ꯁꯨꯔꯨ ꯇꯧꯏ꯫ ꯃꯅꯤꯡ ꯃꯌꯥꯗ ꯍꯧꯔꯤꯕ ꯂꯦꯡꯊꯧ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯅꯩꯈꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯑꯍꯤꯡ ꯑꯃꯠꯇ ꯇꯨꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯍꯪꯉꯤ, ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯀꯝꯗꯧꯅꯤ? ꯃꯈꯣꯏꯁꯨ ꯆꯠꯅꯕ ꯉꯝꯂꯔꯣꯏꯕꯣ? ꯏꯃꯥꯟꯅꯕ ꯑꯗꯨꯅ, ꯈꯪꯗꯦ, ꯑꯩꯗꯤ ꯃꯈꯣꯏꯁꯨ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯇꯧꯔꯒ ꯌꯦꯡꯉꯗꯤ ꯐꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯇꯝꯅꯕ ꯃꯐꯝ: ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯝꯅꯕ ꯃꯐꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕ ꯏꯌꯥꯝꯕ ꯑꯃꯅ ꯂꯤꯕꯤꯔꯛꯄ꯫ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯊꯣꯛꯈꯤꯕ ꯃꯐꯝꯅ ꯀꯛꯆꯤꯡ ꯂꯣꯝꯗꯒꯤ ꯋꯥꯕꯒꯥꯏ ꯂꯝꯈꯥꯏ ꯌꯧꯔꯝꯗꯥꯏꯒꯤ ꯀꯩꯔꯛ ꯗꯥꯝ ꯍꯥꯏꯕ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯌꯥꯝꯅ ꯈꯪ ꯍꯩꯗꯨꯅ ꯂꯤꯖꯕꯗꯤ ꯅꯠꯆꯗꯦ, ꯑꯩꯒꯤ ꯑꯈꯪꯕ ꯈꯔ ꯑꯗꯨ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕ ꯈꯛꯇꯅꯤ꯫ ꯃꯇꯝ ꯑꯗꯨ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯀꯩꯔꯛ ꯗꯥꯝ ꯁꯥꯕꯒꯤ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯗꯨꯕꯨ ꯁꯦꯝ ꯁꯥꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯗꯥꯝ ꯑꯗꯨꯒꯤ ꯁꯣꯔꯣꯛ ꯄꯥꯝꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯣꯂꯥ ꯁꯥꯗꯨꯅ ꯂꯩ꯫ ꯃꯐꯝ ꯑꯗꯨꯋꯥꯏꯗꯨ ꯎ ꯋꯥ ꯀꯌꯥ ꯍꯧꯏ꯫ ꯍꯦꯛ ꯌꯦꯡꯕꯗ ꯃꯦꯟ ꯔꯣꯗ ꯑꯗꯣ ꯏꯁꯨꯛ ꯁꯨꯛꯅ ꯎꯏ꯫ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ, ꯃꯐꯝ ꯑꯗꯣ ꯇꯝꯅꯩ ꯍꯥꯏꯕꯁꯤ ꯈꯪꯕ ꯅꯠꯇꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯅꯥꯀꯟ ꯑꯗꯣꯝꯗ ꯅꯨꯡ ꯇꯛꯈꯥꯏꯕꯒꯤ ꯃꯦꯆꯤꯟ ꯈꯔ ꯂꯩ꯫ ꯑꯗꯨꯋꯥꯏꯗ ꯃꯤ ꯑꯃꯅ ꯎ ꯌꯥꯟꯕꯒꯤ ꯃꯇꯧꯗ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯀꯣꯛ ꯀꯣꯛ ꯍꯥꯏꯗꯨꯅ ꯇꯧꯔꯛꯏ꯫ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯈꯣꯜ ꯑꯗꯣ ꯑꯩ ꯈꯛꯇꯃꯛ ꯇꯥꯏ꯫ ꯑꯩꯗꯤ ꯃꯈꯣꯜ ꯑꯗꯣ ꯇꯥꯔꯨꯕꯗꯒꯤ ꯇꯨꯝꯊꯕ ꯁꯨꯛꯌꯥ ꯌꯥꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯂꯝꯕꯤꯗ ꯒꯥꯔꯤ ꯀꯅꯥꯃꯠꯇ ꯊꯧꯔꯛꯇꯦ꯫ ꯃꯈꯣꯜ ꯑꯗꯨꯁꯨ ꯐꯅ ꯀꯨꯏꯅ ꯎ ꯑꯗꯨꯕꯨ ꯇꯨꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯌꯥꯟꯕꯒꯤ ꯃꯈꯣꯜꯗ ꯑꯗꯨꯃꯛ ꯇꯥꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯇꯨꯝꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯃꯈꯣꯜ ꯑꯗꯣ ꯂꯦꯞꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯅꯣꯡꯁꯨ ꯉꯥꯜꯂꯛꯏ꯫ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯀꯤꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯩꯁꯨ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯤ꯫ ꯑꯩꯈꯣꯏ ꯃꯇꯝ ꯑꯗꯣ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯗꯨꯕꯨ ꯁꯦꯝ ꯁꯥꯕ ꯍꯧꯏ꯫ ꯑꯗꯨꯝꯅ ꯁꯦꯝ ꯁꯥꯔꯤꯉꯩ ꯃꯐꯝ ꯑꯗꯨꯋꯥꯏꯗꯒꯤ ꯑꯍꯜ ꯑꯃꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯩꯁꯨ ꯉꯔꯥꯡ ꯇꯥꯈꯤꯕ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯍꯜ ꯑꯗꯨꯗ ꯍꯪꯅꯤꯡꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯕ ꯍꯧꯏ꯫ ꯈꯨꯔꯥ, ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ꯫ ꯑꯍꯜ ꯑꯗꯨꯅ, ꯀꯩ ꯑꯣꯏꯕꯅꯣ? ꯍꯪꯉꯨ ꯍꯪꯉꯨ꯫ ꯅꯈꯣꯏꯁꯤꯡꯁꯤ ꯁꯤꯕꯨ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣꯅꯦ? ꯃꯗꯨꯗ ꯑꯩꯅ, ꯑꯩꯈꯣꯏꯕꯨꯗꯤ ꯊꯧꯕꯥꯜꯗꯩꯅꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯨꯝꯂꯤꯕ ꯃꯐꯝ ꯑꯁꯤ ꯀꯩꯗꯧꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ, ꯑꯁꯤꯒꯤ ꯃꯐꯝ ꯑꯁꯤ ꯍꯥꯏꯅꯕꯤ ꯃꯐꯝꯅꯤ꯫ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯑꯃꯝ ꯑꯊꯦꯡꯗ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯃꯤ ꯑꯃꯅ ꯆꯠꯄꯒꯨꯝ ꯍꯦꯛ ꯍꯦꯛ ꯇꯧꯕꯅꯤ꯫ ꯑꯊꯦꯡ ꯑꯃꯝꯗ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯊꯦꯡꯅꯕ ꯌꯥꯝꯅ ꯌꯥꯎꯈ꯭ꯔ ꯄꯣꯠꯅꯤꯗ꯫ ꯑꯗꯨꯕꯨ ꯃꯤꯗꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯗꯕꯅꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯑꯩꯅ ꯑꯣ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯀꯧꯔꯛꯂꯦ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯗ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯥꯛꯏ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯀꯩꯗꯧꯔꯤꯅꯣ ꯑꯍꯜ ꯑꯁꯤꯒ ꯀꯩ ꯋꯥꯔꯤ ꯁꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯀꯩꯁꯨ ꯅꯠꯇꯦꯗ, ꯁꯨꯝ ꯀꯩꯅꯣꯝꯃ ꯍꯪꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯅꯣꯡꯁꯨ ꯈꯔ ꯃꯪꯂꯤ ꯇꯧꯏ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯊꯕꯛ ꯁꯨꯔꯨꯔꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯑꯗꯨꯝꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏꯅ ꯇꯨꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯈꯣꯡꯅꯥꯡꯗꯧꯅ ꯇꯧꯕ ꯎ ꯑꯆꯧꯕ ꯑꯃ ꯍꯧꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯈꯔ ꯃꯝꯁꯤꯜꯂꯛꯄꯒ ꯐꯖꯅꯗꯤ ꯎꯗ꯭ꯔꯤ꯫ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯁꯥꯗ ꯃꯨꯔꯤ ꯇꯧꯕ ꯃꯤꯒꯤ ꯁꯑꯣꯡ ꯁꯥꯗꯥꯗ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯑꯃ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯏ꯫ ꯑꯩꯁꯨ
ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯐꯠ ꯂꯥꯎꯅ ꯃꯥꯡꯈꯤ꯫ ꯍꯧꯖꯤꯛ ꯎꯈꯤꯕ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯄꯅ ꯈꯣꯂꯥ ꯑꯗꯣ ꯌꯧꯔꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗꯅꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯤ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯑꯩꯁꯨ ꯀꯤꯕꯅ ꯂꯩꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯍꯧꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯜꯁꯤꯡ ꯑꯁꯦ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯇꯥꯏ꯫ ꯑꯁꯤꯕꯨ ꯀꯩꯅꯣ ꯃꯈꯣꯜꯁꯤꯡ ꯑꯗꯨꯕꯨ ꯇꯥꯕꯗ ꯌꯥꯝꯅ ꯀꯤꯕ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯗꯨꯒ ꯑꯁꯣꯡꯕ ꯃꯔꯛꯇ ꯃꯤ ꯑꯅꯤꯅ ꯀꯅꯥꯒꯨꯝꯕꯗ ꯇꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯊꯥꯡꯕꯗꯧꯅ ꯃꯈꯣꯜ ꯑꯗꯣ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯂꯥꯎꯕ ꯃꯈꯣꯜ ꯇꯥꯈꯤ꯫ ꯑꯗꯨꯒ ꯆꯩꯗ ꯅꯦꯠꯄꯒꯤ ꯇꯦꯛꯄꯒꯤ ꯃꯈꯣꯜꯗ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯍꯥꯏꯗꯨꯅ ꯇꯧꯏ꯫ ꯑꯊꯦꯡꯕ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯀꯤꯗꯨꯅ ꯇꯥꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯕꯒ ꯈꯪꯆꯦꯟ ꯆꯦꯟꯈꯤꯕꯒꯨꯝ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯍꯥꯏꯗꯨꯅ ꯇꯧꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯩꯗꯤ ꯑꯗꯨꯃꯛ ꯇꯨꯝꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯁꯨ ꯉꯥꯜꯂꯤ꯫ ꯑꯩꯁꯨ ꯉꯔꯥꯡꯒꯤꯗꯣ ꯈꯪꯅꯤꯡꯕꯅ ꯀꯤꯔꯕꯁꯨ ꯀꯤꯅ ꯉꯔꯥꯡ ꯇꯥꯈꯤꯕ ꯃꯈꯣꯜ ꯑꯗꯣ ꯃꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯄꯗꯗꯤ ꯂꯝꯕꯤ ꯑꯃꯒꯤ ꯃꯇꯥꯏ ꯋꯥꯏꯔꯞꯅ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯂꯩ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯑꯃꯁꯨ ꯍꯧꯏ꯫ ꯑꯀꯣꯏꯕ ꯑꯗꯨꯗ ꯌꯦꯡꯕꯗ ꯏꯁꯥꯗ ꯑꯀꯤꯕ ꯄꯣꯛꯏ꯫ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯣ ꯌꯦꯡꯂꯨꯕꯗ ꯏꯁꯥꯗ ꯇꯨ ꯆꯨꯡꯕ ꯑꯃꯗꯤ ꯑꯀꯤꯕ ꯀꯌꯥ ꯄꯣꯛꯂꯤ꯫ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯣ ꯂꯨꯇ꯭ꯔꯤꯛ ꯂꯨꯏ꯫ ꯑꯗꯨꯒ ꯌꯦꯡꯕꯗ ꯏꯁꯤꯡ ꯑꯗꯣ ꯊꯛꯄꯗ ꯌꯥꯝꯅ ꯍꯥꯎꯒꯗꯧꯕꯁꯨ ꯃꯥꯜꯂꯤ꯫ ꯆꯠꯂꯤꯕ ꯑꯩꯈꯣꯏꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯑꯩꯅ ꯊꯕꯛ ꯑꯁꯨꯝ ꯁꯨꯔꯤꯉꯩ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯑꯍꯜ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯎꯏ꯫ ꯑꯩꯁꯨ ꯊꯕꯛ ꯁꯨꯔꯝꯕ ꯑꯗꯣ ꯇꯣꯛꯂꯒ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯗ ꯍꯪꯉꯤ, ꯈꯨꯔꯥ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯅꯤꯡ ꯑꯁꯤꯗ ꯀꯩ ꯂꯩꯕꯒꯦ? ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯌꯥꯝꯅ ꯇꯝꯅꯩ꯫ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦꯕ ꯈꯨꯔꯥ꯫ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯗꯨꯅ ꯈꯔ ꯊꯨꯅ ꯆꯠꯅꯅꯕ ꯍꯥꯏꯅꯔꯦ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯕꯨꯠ ꯑꯅꯤ ꯂꯩꯕꯅꯤ꯫ ꯕꯨꯠ ꯑꯅꯤ ꯑꯗꯨ ꯑꯃꯅ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯑꯃꯅ ꯅꯨꯄꯥꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯁꯨ ꯀꯌꯥꯗꯤ ꯈꯪꯗꯦ꯫ ꯑꯥꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯂꯩꯕꯅꯤ꯫ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯔꯨꯕ ꯇꯥꯔꯒꯗꯤ ꯇꯧꯔꯤꯕ ꯃꯤ ꯑꯗꯨꯗꯤ ꯈꯨꯗꯛ ꯑꯗꯨꯗ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯗꯨꯃꯛ ꯁꯤꯒꯅꯤ꯫ ꯌꯥꯝꯅ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗꯁꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯃꯈꯣꯡ ꯍꯥꯝꯖꯤꯜꯂꯨꯕꯗꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨꯗꯒꯤ ꯕꯨꯠ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯂꯦ ꯍꯥꯏꯔꯒ ꯍꯥꯠꯈꯤ ꯍꯥꯏꯅ ꯇꯥꯏ꯫ ꯑꯗꯨꯒ ꯑꯊꯦꯡꯕ ꯃꯇꯝꯗꯁꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯋꯥꯏꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯁꯥꯟꯅꯩ ꯍꯥꯏꯕꯅꯤ꯫ ꯃꯐꯝ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯕꯨꯠ ꯊꯣꯛꯐꯝꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅꯔꯤꯕꯅꯤ꯫ ꯕꯨꯠ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯕꯅꯤ꯫ ꯅꯈꯣꯏꯁꯤꯡꯁꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯔꯨꯅꯨꯀꯣ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯩꯁꯨ, ꯍꯣꯏ ꯈꯨꯔꯥ, ꯑꯗꯣ ꯕꯨꯠ ꯑꯅꯤꯗꯨ ꯃꯇꯩ ꯃꯅꯥꯎꯔꯥ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ, ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ꯫ ꯃꯤ ꯈꯔ ꯑꯃꯅ ꯍꯥꯏꯕꯗꯗꯤ ꯃꯆꯤꯟ ꯃꯅꯥꯎꯅꯦꯁꯨ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯤ꯫ ꯑꯃ ꯃꯊꯦꯡ ꯆꯠꯄꯗ ꯕꯨꯠ ꯑꯗꯨꯕꯨ ꯊꯦꯡꯅꯕ ꯌꯥꯝꯅ ꯌꯥꯎꯈ꯭ꯔꯕꯅꯤꯗ꯫ ꯃꯁꯛ ꯑꯗꯨꯗꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯗꯤ ꯈꯪꯗ꯭ꯔꯤ꯫ ꯃꯗꯨꯗ ꯑꯩꯅ, ꯍꯣꯏ ꯈꯨꯔꯥ, ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯕꯛ ꯑꯃꯨꯛꯇ ꯁꯨꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯕꯛ ꯁꯨꯐꯝꯗ ꯑꯩꯁꯨ ꯂꯥꯛꯂꯦ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯑꯩꯗꯤ ꯋꯥꯈꯜ ꯃꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯊꯕꯛ ꯑꯁꯤꯕꯨ ꯈꯔ ꯊꯨꯅ ꯂꯣꯏꯔꯕꯗꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛ ꯑꯗꯣ ꯂꯣꯏꯔꯝꯗꯥꯏꯗꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯀꯤꯕꯅ ꯂꯣꯏꯈꯤ꯫ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯆꯠꯂꯨꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯏꯁꯤꯡꯗ ꯆꯣꯡꯊꯕꯗꯧꯅ ꯆꯕꯨꯡ ꯍꯥꯏꯅ ꯆꯣꯡꯊꯕꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯑꯗꯨꯒ ꯏꯔꯣꯏꯕꯒꯤ ꯃꯈꯣꯜꯗꯧꯅ ꯆꯕꯣꯡ ꯆꯕꯥꯡ ꯇꯧꯗꯨꯅ ꯑꯃꯨꯛꯁꯨ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯏꯕꯨꯛꯅꯤꯡꯗ ꯂꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯅꯤꯡꯖꯩ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯅꯣꯡꯃ ꯈꯔ ꯍꯧꯈꯤ, ꯅꯤꯅꯤ ꯈꯔ ꯍꯧꯈꯤ꯫ ꯊꯕꯛꯁꯤꯡ ꯑꯗꯣ ꯂꯣꯏꯕꯕꯨꯗꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯑꯩꯈꯣꯏꯁꯤꯡꯁꯨ ꯌꯨꯝ ꯌꯨꯝꯗ ꯍꯟꯅꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯗꯨꯗꯒꯤꯗꯤ ꯃꯥꯟꯅꯔꯝꯗ꯭ꯔꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯕꯗꯗꯤ ꯃꯐꯝ ꯑꯗꯣ ꯄꯨꯡꯍꯣꯡ ꯍꯣꯡꯂꯝꯂꯦ꯫
ꯍꯧꯖꯤꯛꯇꯤ ꯇꯝꯅꯔꯤꯕ꯭ꯔꯥ ꯇꯝꯅꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯏꯁꯨꯛ ꯁꯨꯛꯂꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯈꯔꯕꯨ ꯍꯥꯡꯂꯝꯂꯦ꯫ ꯑꯗꯨꯕꯨ ꯕꯨꯠ ꯑꯗꯨꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯇꯝꯅꯕ ꯃꯐꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯩꯔꯛ꯫ ꯂꯩꯔꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯤꯂꯤꯃꯈꯣꯡ ꯍꯥꯏꯅ ꯈꯪꯅꯕ ꯂꯝ ꯑꯃ ꯂꯩ, ꯃꯐꯝ ꯖꯒꯥ ꯑꯃ ꯂꯩ꯫ ꯖꯒꯥ ꯑꯗꯨꯒꯤ ꯃꯅꯤꯡ ꯄꯥꯡꯅ ꯈꯔ ꯆꯠꯊꯔꯒ ꯂꯩ꯫ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯂꯩꯔꯛ ꯑꯁꯤ ꯍꯦꯂꯣꯏ ꯃꯀꯣꯟꯅꯤ꯫ ꯂꯩꯔꯛ ꯑꯁꯤꯒꯤ ꯍꯦꯛ ꯆꯪꯐꯝꯗ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯃꯁꯨ ꯁꯥꯏ, ꯑꯗꯨꯒ ꯅꯥꯛ ꯌꯦꯠꯇꯁꯨ ꯈꯣꯡꯕꯥꯜ ꯃꯆꯥ ꯑꯅꯤ ꯂꯩ꯫ ꯂꯩꯔꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯈꯔ ꯆꯪꯂꯛꯄꯗ ꯌꯥꯝꯅ ꯁꯨꯛꯅ ꯏꯇꯅ ꯄꯥꯛ ꯁꯟꯅ ꯍꯧꯏ꯫ ꯃꯐꯝ ꯑꯁꯤ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯑꯃꯗꯤ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗ ꯊꯦꯡꯖꯤꯜꯂꯛꯂꯕꯗꯤ ꯀꯅꯥꯁꯨ ꯆꯠꯅꯗꯦ꯫ ꯃꯐꯝ ꯑꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯏꯁꯨꯛ ꯁꯨꯛꯅ ꯎꯏ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅ ꯂꯤꯕꯤꯔꯛꯄ ꯋꯥꯔꯤꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯂꯩꯕ ꯂꯩꯔꯛꯅꯤ꯫ ꯏꯆꯥꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯈꯣꯏ ꯑꯗꯨꯋꯥꯏꯗꯒꯤ ꯅꯨꯄꯥ ꯑꯃ ꯍꯆꯪꯂꯛꯄꯗ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯀꯣꯏꯊꯤ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯀꯣꯏꯊꯤ ꯊꯤꯅꯔꯤꯉꯩꯗ ꯃꯌꯥꯝꯅ ꯍꯦꯂꯣꯏ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯖꯒꯣꯏ ꯁꯥꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯂꯩꯀꯥꯏ ꯃꯤꯁꯤꯡꯅ ꯆꯦꯟꯁꯤꯟꯗꯨꯅ ꯐꯥꯗꯨꯅ ꯄꯨꯔꯛꯈꯤ꯫ ꯂꯩꯔꯛ ꯑꯁꯤꯒꯤ ꯃꯆꯤꯟꯗ ꯂꯩꯔꯤꯕ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯁꯤꯗꯁꯨ ꯑꯀꯟꯕ ꯅꯨꯃꯤꯠꯇꯗꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯄ ꯑꯃꯗꯤ ꯐꯝꯗꯨꯅ ꯂꯩꯕ ꯀꯌా ꯑꯃ ꯇꯧꯏ ꯍꯥꯏ꯫ ꯊꯧꯕꯥꯜ ꯇꯨ ꯂꯩꯁꯥꯡꯊꯦꯝ ꯒꯥꯔꯤ ꯊꯧꯗꯨꯅ ꯍꯤꯡꯂꯤꯕ ꯃꯈꯣꯏꯁꯤꯡꯁꯨ ꯃꯄꯥ ꯑꯗꯨ ꯌꯧꯕꯒ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯃ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯀꯀꯥ ꯑꯃꯅ ꯊꯧꯕꯥꯜꯗꯒꯤ ꯑꯊꯦꯡꯕ ꯃꯇꯝꯗ ꯂꯂꯣꯟꯕꯤ ꯄꯨꯊꯔꯒ ꯍꯜꯂꯛꯄꯗ ꯂꯩꯔꯛ ꯑꯗꯨꯒꯤ ꯃꯄꯥ ꯌꯧꯔꯝꯗꯥꯏꯗ ꯈꯔ ꯂꯥꯞꯇꯛꯅ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯂꯩꯕꯒꯨꯝ ꯇꯧꯈꯤ ꯍꯥꯏ꯫ ꯀꯀꯥꯁꯨ ꯃꯄꯥ ꯑꯗꯣ ꯌꯧꯔꯛꯄꯒ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯥꯁꯨ ꯒꯥꯔꯤ ꯇꯣꯡꯂꯛꯂꯤꯕ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡꯗ ꯍꯥꯏꯗꯣꯛꯇ꯭ꯔꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯂꯩꯔꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯍꯦꯂꯣꯏ ꯑꯁꯤ ꯃꯤ ꯌꯥꯝꯅ ꯇꯣꯏꯅ ꯆꯦꯟꯒꯜꯂꯤ ꯍꯥꯏ꯫ ꯏꯆꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯥꯒꯤ ꯃꯕꯨꯡꯅ ꯋꯥꯈꯜ ꯈꯔ ꯃꯄꯨꯡ ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯑꯉꯥꯡ ꯑꯃ ꯆꯦꯟꯈꯤ꯫ ꯑꯉꯥꯡ ꯑꯗꯣ ꯏꯆꯥ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯃꯈꯥꯔꯣꯝꯗꯒꯤꯅꯤ꯫ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯃꯌꯥꯝ ꯀꯤꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯔꯤꯉꯩ ꯇꯣꯝꯕ ꯀꯧꯕ ꯑꯉꯥꯡ ꯑꯃ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯤꯡ ꯑꯁꯤ ꯑꯁꯦꯡꯕ ꯃꯤꯡ ꯅꯠꯇꯦ, ꯑꯩꯅ ꯋꯥꯔꯤ ꯑꯁꯤꯗ ꯇꯣꯝꯕ ꯍꯥꯏꯅ ꯀꯧꯕꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯑꯁꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯇꯣꯝꯕ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯕꯗꯒꯤ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ, ꯑꯗꯨꯕꯨ ꯊꯤꯕꯗꯗꯤ ꯁꯨꯐꯪ ꯐꯪꯗꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯌꯨꯝꯗꯒꯤ ꯑꯍꯜ ꯇꯥꯛꯂꯨꯔꯦ, ꯑꯗꯨꯒ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ꯫ ꯑꯍꯜꯁꯤꯡꯁꯨ ꯐꯪꯂꯛꯇꯕꯗꯒꯤ ꯅꯥꯆꯟꯅ ꯆꯦꯟꯈ꯭ꯔꯖꯥꯠꯂ ꯈꯟꯗꯨꯅ ꯃꯣꯏꯕꯨꯡ ꯈꯣꯡꯗꯨꯅ ꯊꯤꯕ ꯍꯧꯔꯛꯏ꯫ ꯐꯅ ꯀꯨꯏꯅ ꯊꯤꯔꯕ ꯃꯇꯨꯡ ꯂꯩꯔꯛ ꯑꯗꯨꯒꯤ ꯍꯦꯂꯣꯏ ꯂꯩ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯩꯖꯥꯎ ꯊꯥꯗꯨꯅ ꯃꯣꯏꯕꯨꯡ ꯈꯣꯡꯂꯒ ꯊꯤꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯏꯔꯛ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯊꯨꯅ ꯀꯩꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯆꯦꯟꯈꯤꯕꯒꯨꯝ ꯇꯧꯈꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯉꯥꯡ ꯑꯁꯤ ꯁ꯭ꯋꯥꯏꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ, ꯍꯌꯦꯡ ꯅꯣꯡ ꯉꯥꯟꯈ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯆꯦꯟꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯝꯕ ꯑꯗꯨꯗ ꯀꯣꯏꯊꯤ ꯍꯦꯛ ꯊꯤꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯉꯥꯡ ꯑꯗꯣ ꯐꯪꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏꯁꯤꯡꯗꯣ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗ ꯀꯤꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯑꯍꯜꯁꯤꯡꯅꯁꯨ ꯌꯥꯝꯅ ꯉꯥꯡꯕꯤꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯀꯤꯕꯁꯨ ꯌꯥꯝꯅ ꯀꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯩꯅ ꯀ꯭ꯂꯥꯁ 9 ꯀꯥꯔꯛꯄ ꯃꯇꯝꯗ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤꯡ ꯑꯃ ꯌꯨꯝꯗ ꯅꯨꯃꯤꯠ 5-6 ꯍꯟꯖꯤꯜꯂꯛꯈꯤꯗꯦ꯫ ꯏꯆꯦ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯍꯦꯛ ꯃꯅꯤꯡꯗꯒꯤꯅꯤ꯫ ꯑꯩꯉꯣꯟꯗꯒꯤ ꯏꯆꯦ ꯑꯁꯤꯅ ꯍꯜꯂꯤꯕ ꯆꯍꯤꯁꯦ ꯆꯍꯤ 3 ꯑꯣꯏꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯃꯈꯣꯏ ꯌꯨꯝꯒ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯈꯤꯕ ꯅꯨꯃꯤꯠꯅꯤ꯫ ꯏꯆꯦꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯑꯩ ꯁꯤꯔꯨꯔꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯍꯣꯏꯁꯨ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯆꯥ ꯑꯗꯨꯕꯨ ꯊꯦꯝꯂꯨꯗ꯭ꯔꯦ꯫ ꯏꯆꯦꯁꯨ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯑꯗꯣ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯑꯩꯈꯣꯏꯁꯤꯡꯁꯨ ꯌꯨꯝꯗ ꯂꯩ꯫ ꯑꯩꯅ ꯃꯃꯥꯡꯗ ꯂꯤꯈꯤꯕ ꯋꯥꯔꯤꯁꯤꯡꯗ ꯍꯥꯞꯆꯈꯤꯕ ꯖꯤꯔꯨꯝ ꯐꯨꯝꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤꯗ ꯌꯥꯎꯕ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯈꯣꯡꯅꯥꯡ ꯍꯥꯏꯕ ꯑꯗꯣ ꯍꯦꯂꯣꯏ ꯂꯩꯕ ꯃꯐꯝꯅꯤ꯫ ꯏꯆꯦꯁꯨ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯗꯣꯝꯗ ꯆꯠꯄꯖꯥꯠꯅꯤ꯫ ꯃꯇꯝꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯄꯨꯡꯁꯨ ꯐꯅꯌꯥꯝꯅ ꯊꯦꯡꯂꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯏꯆꯦ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ
ꯑꯩꯈꯣꯏꯁꯤꯡꯁꯨ ꯌꯥꯎꯅ ꯏꯆꯦ ꯑꯗꯨꯕꯨ ꯊꯤꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯃꯔꯩꯇ꯭ꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯄꯨꯡꯗꯣ ꯆꯥꯎꯔꯥꯛꯅ 12:30ꯃꯨꯛ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯝꯅ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯤꯡꯁꯨ ꯑꯁꯨꯝ ꯄꯥꯈꯠꯄ ꯍꯦꯜꯂꯛꯏ ꯃꯃꯥ ꯑꯃꯗꯤ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯇꯧꯗꯨꯅ ꯑꯃꯥꯏꯕꯤ ꯌꯦꯡꯂꯨꯔꯦ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕꯗꯗꯤ ꯍꯦꯜꯂꯣꯏꯅ ꯆꯦꯜꯂꯤ ꯌꯥꯝꯅ ꯊꯥꯞꯅ ꯄꯨꯅꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯀꯥꯟꯗꯗ ꯃꯃꯥꯅ ꯍꯧꯖꯤꯛꯁꯦ ꯏꯆꯥꯕꯨ ꯀꯗꯥꯋꯥꯏꯗ ꯂꯩꯒꯦ ꯍꯪꯂꯨꯕꯗ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯈꯔ ꯁꯨꯡꯂꯞ ꯇꯧꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯣꯏꯅ ꯇꯧꯕ ꯑꯗꯨꯋꯥꯏꯗ ꯍꯥꯏꯐꯦꯠ ꯎꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯐꯪꯍꯧꯗ꯭ꯔꯕꯗꯤ ꯑꯇꯥꯞꯄ ꯃꯐꯝꯗ ꯁꯣꯏꯗꯅ ꯄꯨꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯃꯃꯥ ꯍꯣꯏꯗꯣ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯃꯣꯏꯕꯨꯡ ꯈꯣꯡꯕ ꯍꯩꯕ ꯃꯈꯣꯏ ꯈꯔ ꯅꯦꯛꯂꯨꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕꯤꯅ ꯍꯥꯏꯔꯛꯄ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯤꯕ ꯍꯧꯔꯛꯏ ꯃꯐꯝ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯐꯪꯕꯗꯤ ꯐꯪꯂꯝꯗꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗꯣ ꯀꯅꯥꯁꯨ ꯇꯨꯝꯅꯈꯤꯗ꯭ꯔꯤ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯏ ꯊꯤꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗꯒꯤ ꯑꯃꯥꯏꯕꯤ ꯑꯗꯣ ꯑꯃꯨꯛ ꯌꯦꯡꯂꯨꯔꯤ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕꯗ ꯀꯦꯂꯤ ꯃꯈꯣꯡ ꯌꯧꯔꯝꯗꯥꯏꯗ ꯍꯦꯂꯣꯏ ꯂꯩ ꯍꯥꯏꯔꯤꯕ ꯂꯩꯔꯛ ꯑꯗꯣ ꯌꯧꯈ꯭ꯔꯦ ꯃꯐꯝ ꯑꯗꯣ ꯍꯦꯂꯣꯏ ꯂꯩꯐꯝꯅꯤ ꯑꯀꯟꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯅ ꯄꯨꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤ ꯑꯗꯨꯅ ꯇꯍꯥ ꯇꯐꯤꯡ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯅꯍꯥ ꯈꯔ ꯑꯃꯁꯨ ꯃꯐꯝ ꯑꯗꯨ ꯆꯠꯂꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯀꯦꯂꯤ ꯃꯈꯣꯡ ꯑꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯂꯩꯔꯛ ꯑꯗꯨꯗ ꯊꯤꯕ ꯍꯧꯔꯤ ꯂꯩꯔꯛ ꯑꯁꯤꯒ ꯀꯦꯂꯤ ꯃꯈꯣꯡ ꯑꯁꯤꯒꯁꯨ ꯂꯥꯏꯔꯝꯅꯤ ꯂꯩꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯊꯤꯔꯕꯁꯨ ꯐꯪꯗ꯭ꯔꯤ ꯃꯇꯝꯅ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯑꯍꯤꯡꯒ ꯇꯨꯝꯗꯕꯅ ꯋꯥꯕꯅ ꯂꯣꯏꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯕ ꯐꯥꯎꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯐꯪꯗ꯭ꯔꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯈꯕꯔꯗ ꯍꯥꯞꯅꯅꯕ ꯇꯧꯔꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯈꯕꯔꯗ ꯍꯥꯞꯂꯤ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇꯁꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯂꯩꯔꯝꯅꯤ ꯍꯥꯏꯕ ꯃꯐꯝ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯤ ꯅꯨꯃꯤꯠ 4ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯅꯤ ꯊꯧꯕꯥꯜꯒꯤ ꯆꯤꯡꯌꯥ ꯂꯥꯏꯔꯦꯝꯕꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯃ ꯄꯤꯔꯛꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯂꯣꯏꯅ ꯆꯠꯅꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯩꯗꯤ ꯌꯥꯎꯗ꯭ꯔꯤ ꯆꯤꯡꯌꯥ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯂꯥꯏꯐꯝꯅꯤ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯃꯐꯝ ꯃꯁꯤꯒꯤ ꯋꯥꯔꯤꯁꯨ ꯍꯥꯞꯆꯔꯛꯈꯤ ꯁꯤꯗꯒꯤ ꯆꯠꯈꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯆꯤꯡꯌꯥ ꯂꯥꯏꯔꯦꯝꯕꯤ ꯌꯧꯔꯕ ꯃꯇꯨꯡꯗ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯝꯅ ꯊꯤꯔꯛꯄꯗꯗꯤ ꯆꯤꯡꯌꯥꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯂꯦ ꯍꯥꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯥꯅ ꯌꯨꯝꯗꯒꯤ ꯊꯣꯛꯄ ꯃꯇꯝꯗ ꯁꯦꯠꯈꯤꯕ ꯗ꯭ꯔꯦꯁ ꯑꯗꯣ ꯅꯠꯇꯕ ꯑꯇꯣꯞꯄ ꯈꯔ ꯑꯃꯗꯤ ꯁꯦꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯏꯆꯦ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯂꯥꯏ ꯐꯖꯅ ꯈꯣꯏꯔꯝ ꯊꯣꯛꯄꯤꯔꯤ ꯍꯧꯖꯤꯛꯇꯤ ꯏꯆꯦ ꯑꯗꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯗꯨꯅ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ